Channel asibu yengbiriba kwai kibikpu Tammi Rainamna taramna okchabaga loina norukchet. Channel asi mayamna subscribe, share and comment tawbiduna mapung phaba channel ama ohenbinabigidamag miyamgi mafamdagi nolukna nizari. Sambal suba panduki aroi basaruki ni suba aroi basaruk romen bu pokpa gandhar amadi masak pajabi thaibema ani luhongba matamduda Chandras thaibema bu pamjabana khangba ngamkhide magi wakalda gandhar bu hatlaga thaibema lawduna magi nupi oige habasi leptana khanjabajani lekagi thaibema bu pamjaramba pakhang ayambadi thaibema gandharda luhongduna mi gi oikhrabanina makhatana mitaba pukna kitre sahi olakpada romen poktuna sustida sumang nila sanaduna chauna sole asumna gandhar amadi thaibema yamna nungsinana laminarakuna romen su makhong thangduna satpa kabak ngamlakle nongma Chandrasna gandharga luna tinaba marup rabaida gandhargi yumda amutang chatminarusi haina jip amada punna tonglaga lakmine rabaidi ijam jamna chatminakhibani gandhar su yumda leiramduna gandharbu aswai faubadang thoklaga wari ama sanasi haina puthor'i hotel amada cha thaklaga wari su sanasi haiduna hotel duna cha thakpa changai cha ahum piu haina Chandrasna order taw'i Chandrasna hairi nakoigi chasi unthokna tapkhreda kayam watlibano hairamlaga fuk hogalaga cha lunpham thana changsinkhre kudokta mana hana thorang tawraga purakpa pangthanaba guli ama gilas manungda hapsinkhre gilas so masakhangna mana puthoklaga gandharda piki cha do thakpaga wari hodringda gandhar laimaida khanghoduna tutharaki garino ama tawre haina mayam pumnamak langnarei Chandras magi jipta gandhar puraga hospital da kudakta lakhi hospital da drip na singba kaptuna gandhar bu layingbagi asangba paisa punamak Chandrasna puthoki thaibemasu hospital la laktuna gandhargi seba tawki doctor ne irakpa hidak Chandrasna leiraga thaibemada gandharda pijau haiduna haibaduna gandharsu adumak pijai anabado ningthina amuk pharakpaduda thaibemanasu Chandrasbu pusel chawba mi khalakle asumna Chandraski thorangda soidana siba yaba akanba hidak amabu thaibemada piraga mapuroibana tumlamdaida pijau haibado pijarubadagi gandhar tumkhibadagi ahingduda siduna nongalakpada adum hawgalakidre brinda wari tarambadagi asangwa sor ama hondorei gandhargi sorat karma punamak Chandrasna mating chawna pangduna sonba loikre Chandrasna afaba saduna toina laguna thaibemabu themadagi itaima thaibema macha romenga loinana Chandraskida leiba horaki mamaida thaibema Chandraski nupi adum oikibani ngasidi macha nupa ani nupi ani pokuna yamna nungaina pali mamangai phattaba warido ngasidi kaunakre warise hotel phambaduna kona lona tamthorakpadagi khangnarakpani nakal amaromda Chandraska thaibemaga manaraga tada gandharbu hatpani hainabasu yaukhribani romengi mapana thambiramba inkhordo yolaga imphalda thaibema koigi ibema koigi nakal sida romengi oinaba inkhorse leiribani makoi ataidi imphalda kaidongdasu hongalagloy romenbu tongana lehenkhiba yananaba siliba thorangni icha nupa romense mapa gumna mabuk tapsabani nigamdabani masu mabu pokwa mapagi asengma masak ningsingnamloi hojikti magi asengma wari khangluraga mana mamabu khara warauba leiribani mamagi maralbani nate masak hena phajarubadugi mina kalakpadagi thokibani ibema brinda nangsu nasak adumak phajai wathokpi ohenganuko wari taramba brinda waridi makha
ꯂꯤꯊꯅꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯁꯥꯗꯣ ꯆꯣꯛꯊꯕꯅ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ ꯑꯍꯟꯗꯨꯒꯤ ꯑꯔꯣꯏꯕ ꯋꯥꯍꯩ "ꯏꯕꯦꯝꯃ ꯅꯪꯁꯨ ꯅꯁꯛ ꯑꯗꯨꯝ ꯐꯖꯩ ꯋꯥꯊꯣꯛꯇꯤ ꯑꯣꯏꯍꯟꯒꯅꯨꯀꯣ" ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯣ ꯃꯊꯪ ꯃꯊꯪ ꯅꯤꯡꯁꯤꯡꯂꯝꯕꯗꯒꯤ ꯑꯩꯁꯨ ꯃꯥꯟꯅꯕ ꯊꯧꯗꯣꯛ ꯑꯃꯅ ꯒꯨꯋꯥꯍꯥꯇꯤ ꯌꯧꯅ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯅꯨꯄꯥ ꯅꯠꯇꯕ ꯇꯥꯔꯣꯃꯦꯟꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯂꯩꯃꯤꯟꯅꯔꯤꯕꯅꯤꯀꯣ ꯑꯗꯨꯕꯨ ꯆꯥꯎꯅ ꯈꯦꯟꯅꯕ ꯑꯃꯗꯤ ꯇꯥꯔꯣꯃꯦꯟꯒꯤ ꯄꯣꯛꯇꯕ ꯑꯁꯥꯕ ꯃꯄꯥ ꯑꯗꯨꯅꯗꯤ ꯃꯤꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤꯗꯨꯕꯨ ꯄꯥꯝꯕꯒꯤꯗꯃꯛꯇ ꯍꯨ ꯄꯤꯖꯗꯨꯅ ꯍꯥꯠꯂꯒ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯄꯨꯝꯅꯃꯛ ꯐꯪꯅꯕ ꯍꯣꯠꯅꯈꯤ ꯐꯪꯁꯨ ꯐꯪꯈꯤ ꯑꯩꯗꯤ ꯉꯁꯤ ꯏꯁꯥꯅ ꯌꯥꯝꯅ ꯏꯈꯣꯡꯅ ꯊꯣꯡꯅ ꯊꯃꯣꯏꯒꯤ ꯃꯈꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯃꯥꯡꯗ ꯊꯦꯟꯗꯨꯅ ꯊꯝꯂꯕ ꯑꯍꯥꯎꯕ ꯃꯊꯦꯜꯒꯤ ꯑꯦꯟꯁꯥꯡꯁꯨ ꯌꯥꯎꯔꯕ ꯑꯗꯨꯒꯕꯨ ꯃꯥꯅꯗꯤ ꯆꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯑꯅꯤ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯒ ꯈꯥꯡꯕꯒꯨꯝ ꯇꯧꯔꯤ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄ ꯃꯄꯥꯕꯨꯡꯒꯤ ꯃꯐꯝꯗ ꯄꯣꯛꯇꯕ ꯃꯄꯥ ꯆꯟꯗ꯭ꯔꯥꯁꯅ ꯎꯠꯈꯤꯕ ꯑꯇ꯭ꯌꯥꯆꯥꯔ ꯃꯃꯥꯒꯤ ꯊꯤꯡꯕ ꯉꯝꯗꯕ ꯄꯜ ꯅꯤꯡꯈꯥꯏꯍꯟꯈꯤꯕ ꯂꯨꯖꯗꯕ ꯅꯨꯄꯥ ꯑꯃꯒꯤ ꯄꯨꯛꯆꯦꯜꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯄꯥꯎꯈꯨꯝ ꯑꯃ ꯃꯥꯅ ꯁꯃꯥꯖꯁꯤꯗ ꯄꯤꯔꯝꯒꯦ ꯈꯜꯂꯤꯕ꯭ꯔꯥ ꯃꯥꯅ ꯑꯩꯒꯤ ꯏꯐꯝꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯤꯃꯗꯤ ꯑꯇꯩ ꯅꯨꯄꯥꯒꯤ ꯊꯃꯣꯏꯗꯗꯤ ꯆꯦꯜꯂꯝꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯏ ꯃꯥꯅ ꯌꯥꯝꯅ ꯅꯛꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯕꯨ ꯑꯔꯥꯞꯄ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕ ꯉꯝꯂꯤꯕ ꯕ꯭ꯔꯤꯟꯗꯥ ꯋꯥꯔꯤꯗꯨ ꯁꯨꯝ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯥꯒꯤ ꯄꯥꯝꯃꯨꯅ ꯊꯝꯖꯕ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯅꯨꯄꯥ ꯀꯌꯥꯅ ꯀꯂꯛꯅꯐꯝ ꯑꯣꯏꯔꯤꯕ ꯈꯣꯏꯊꯨꯝꯅꯔꯕ ꯂꯩꯔꯥꯡ ꯂꯩꯀꯥꯒꯤ ꯂꯩꯍꯤꯇꯅ ꯊꯜꯂꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯈꯥꯉꯨꯊꯛꯇ ꯃꯥꯡꯈ꯭ꯔꯒꯗ꯭ꯔꯥ ꯄꯥꯝꯃꯨꯖꯔꯛꯏ ꯃꯔꯣꯜ ꯊꯣꯛꯇꯦ ꯍꯥꯏꯅꯔꯤꯕ ꯃꯅꯝꯗꯤ ꯅꯨꯡꯁꯤꯅ ꯁꯥꯠꯂꯤꯕ ꯂꯩꯔꯥꯡꯗ ꯈꯣꯏꯃꯨ ꯑꯃꯠꯇꯅ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯕꯗ ꯂꯩꯔꯥꯡꯗꯨꯅ ꯀꯌꯥꯗ ꯋꯥꯖꯔꯝꯒꯅꯤ ꯑꯃꯔꯣꯝꯗ ꯃꯨꯛ ꯂꯣꯏꯈ꯭ꯔꯕ ꯀꯂꯝꯅ ꯀꯔꯝꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯐꯖꯕꯕꯨ ꯊꯥꯗꯨꯅ ꯏꯔꯨꯕ ꯌꯥꯒꯗꯒꯦ ꯕ꯭ꯔꯤꯟꯗꯥꯒꯤ ꯊꯃꯣꯏꯒꯤ ꯂꯩꯔꯥꯡꯁꯨ ꯈꯥꯉꯨꯊꯛꯀꯤ ꯁꯤꯡꯒꯥꯔꯩ ꯑꯣꯏꯅ ꯑꯍꯤꯡꯕ ꯃꯩꯗ ꯂꯣꯏꯅ ꯂꯩꯃꯥꯏꯗ ꯆꯣꯏꯖꯥꯏꯅꯅ ꯀꯦꯜꯂꯒ ꯃꯥꯡꯒꯗꯧꯔꯤꯕ꯭ꯔꯥ ꯕ꯭ꯔꯤꯟꯗꯥꯒꯤ ꯄꯨꯟꯁꯤꯒꯤ ꯍꯤꯒꯤ ꯃꯄꯨꯗꯤ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯔꯣꯃꯦꯟꯅ ꯃꯃꯥꯏ ꯆꯨꯝꯂꯒ ꯆꯠꯂꯤ ꯃꯥꯗꯤ ꯔꯣꯃꯦꯟꯒꯤ ꯅꯧꯅ ꯍꯣꯟꯕ ꯃꯥꯏꯀꯩꯗ ꯇꯥꯎꯔꯒ ꯆꯠꯄ ꯇꯥꯕꯅꯤ ꯕ꯭ꯔꯤꯟꯗꯥꯅꯗꯤ ꯔꯣꯃꯦꯟꯅ ꯃꯈꯣꯏ ꯑꯅꯤ ꯃꯅꯤꯄꯨꯔꯗ ꯍꯜꯂꯒ ꯔꯣꯃꯦꯟꯒꯤ ꯃꯌꯨꯝ ꯃꯆꯥꯗꯨꯗꯈꯔ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯑꯄꯤꯛꯄ ꯁꯪꯁꯥꯔ ꯑꯃꯗ ꯂꯦꯜꯂꯨꯕꯒꯤ ꯑꯁꯥ ꯑꯃ ꯁꯥꯒꯠꯆꯔꯨꯏ ꯑꯃꯔꯣꯝꯗ ꯔꯣꯃꯦꯟꯅꯗꯤ ꯕ꯭ꯔꯤꯟꯗꯥꯒꯤ ꯃꯆꯥ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛꯇꯪ ꯂꯣꯟꯅ ꯆꯠꯂꯒ ꯕ꯭ꯔꯤꯟꯗꯥꯒꯤ ꯃꯄꯨꯔꯣꯏꯕ ꯔꯇꯟꯒꯤ ꯑꯁꯦꯡꯕ ꯄꯥꯎ ꯑꯃꯇꯪ ꯈꯪꯗꯣꯛꯂꯒ ꯀꯔꯤꯒꯨꯝꯕ ꯔꯇꯟꯅ ꯖꯦꯜꯗ ꯂꯩꯔꯝꯗꯕ ꯊꯣꯛꯂꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯔꯝꯗꯕ ꯇꯥꯔꯕꯗꯤ ꯔꯇꯟꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯕꯨ ꯂꯧꯁꯤꯜꯂꯨ ꯍꯥꯏꯒꯦ ꯑꯁꯤꯅꯤ ꯁꯪꯁꯥꯔꯁꯤꯗ ꯃꯤꯅ ꯌꯥꯝꯅ ꯃꯣꯠꯅ ꯎꯔꯒꯁꯨ ꯃꯥꯅ ꯑꯁꯦꯡꯕ ꯂꯝꯆꯠ ꯑꯃꯅ ꯕ꯭ꯔꯤꯟꯗꯥꯒꯤ ꯄꯨꯟꯁꯤ ꯏꯆꯦꯜꯒꯤ ꯇꯣꯔꯕꯥꯟ ꯑꯅꯤꯕꯨ ꯆꯦꯛꯁꯤꯟꯅ ꯉꯥꯛꯂꯒ ꯕ꯭ꯔꯤꯟꯗꯥꯒꯤ ꯄꯨꯟꯁꯤꯒꯤ ꯏꯆꯦꯜꯗ ꯑꯃꯣꯠꯄ ꯑꯃꯠꯇ ꯌꯥꯎꯍꯟꯅꯤꯡꯗꯦ ꯐꯔꯦ ꯃꯥꯅ ꯈꯜꯂꯤꯕꯗꯨꯗ ꯔꯇꯟꯅꯗꯤ ꯌꯥꯕꯤꯒꯗꯧꯔꯤꯕ꯭ꯔꯥ ꯃꯗꯨꯁꯨ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯒ ꯔꯇꯟꯅ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯑꯎ ꯄꯪꯄꯥꯝꯗ ꯄꯥꯝꯕ ꯄꯨꯛꯆꯦꯜ ꯂꯦꯞꯇꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯃꯨꯛ ꯊꯤꯔꯝꯂꯒꯅ ꯀꯝꯗꯧꯕ ꯑꯗꯨꯕꯨ ꯅꯨꯄꯤ ꯂꯣꯟꯕ ꯂꯤꯆꯠ ꯑꯁꯤꯃꯗꯤ ꯃꯄꯥ ꯃꯄꯨꯒꯤ ꯂꯤꯆꯠꯇꯒꯤ ꯂꯧꯒꯜꯂꯤ ꯔꯇꯟꯒꯤ ꯃꯄꯥ ꯀꯨꯕꯦꯔꯗꯤ ꯅꯨꯄꯤ ꯂꯣꯟꯕ ꯇꯥꯗꯦ ꯈꯪꯗꯦ ꯔꯣꯃꯦꯟꯒꯤ ꯄꯨꯛꯆꯦꯜꯅ ꯑꯗꯨ ꯌꯧꯅ ꯁꯦꯡꯅ ꯈꯜꯂꯝꯂꯒꯗꯤ ꯃꯥꯒꯤ ꯋꯥꯈꯜꯒꯤ ꯄꯟꯊꯨꯡ ꯌꯧꯖꯕ ꯑꯣꯏꯁꯅꯨ ꯑꯃꯔꯣꯝꯗ ꯔꯇꯟ ꯂꯥꯜꯍꯧꯕꯒ ꯁꯝꯅꯔꯨꯕꯒꯤ ꯃꯔꯝꯅ ꯖꯦꯜꯗ ꯂꯩꯔꯤꯕꯅꯤ ꯃꯥꯒꯤ ꯃꯔꯥꯜꯅ ꯀꯥ ꯍꯦꯟꯅ ꯆꯥꯎꯔꯝꯂꯕꯗꯤ ꯃꯥꯕꯨ ꯅꯍꯥꯔꯣꯜꯅ ꯑꯃꯨꯛ ꯐꯥꯕꯤꯈꯤꯕꯁꯨ ꯇꯝꯕꯗꯤ ꯉꯝꯗꯦ ꯉꯁꯤꯗꯤ ꯔꯣꯃꯦꯟꯒꯤ ꯑꯅꯥꯕ ꯐꯔꯕꯅꯤꯅ ꯌꯨꯝꯗ ꯍꯜꯂꯒꯗꯕ ꯅꯨꯃꯤꯠꯅꯤ ꯒꯤꯔꯤꯙꯥꯔꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯕꯗ ꯍꯣꯁꯄꯤꯇꯥꯜꯗ ꯃꯥꯒꯤ ꯃꯥꯔꯨꯇꯤ ꯀꯥꯔ ꯊꯧꯔꯒ ꯌꯧꯔꯛꯂꯦ ꯄꯣꯠ ꯆꯩ ꯐꯤꯔꯣꯜ ꯑꯌꯥꯝꯕꯗꯤ ꯕ꯭ꯔꯤꯟꯗꯥꯅ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯂꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯝꯕꯅꯤ ꯕ꯭ꯔꯤꯟꯗꯥ ꯏꯌꯥꯔꯕꯦꯒ ꯀꯥꯗꯣ ꯄꯨꯊꯣꯛꯇꯨꯅ ꯒꯥꯔꯤꯗ ꯍꯥꯞꯀꯠꯂꯦ ꯔꯣꯃꯦꯟ ꯅꯔꯁ ꯃꯌꯥꯝ ꯑꯃꯗꯤ ꯊꯪꯅꯕ ꯑꯅꯥꯕꯁꯤꯡꯗ ꯕꯤꯗꯥꯏ ꯇꯧꯅꯩ ꯑꯁꯨꯝꯅ ꯅꯨꯃꯤꯠ 9ꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯔꯣꯃꯦꯟ ꯑꯃꯗꯤ ꯕ꯭ꯔꯤꯟꯗꯥ ꯕꯦꯜꯇꯣꯂꯥꯒꯤ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯏꯟꯗꯤꯔꯥꯅ ꯊꯣꯡꯒꯥꯜꯗ ꯃꯩ ꯑꯣꯛꯂꯒ ꯃꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯆꯪꯂꯛꯈꯤ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ
ꯁꯪꯒꯣꯏꯒꯤ ꯀꯥꯗꯨꯁꯨ ꯃꯗꯣꯝꯆꯥ ꯏꯟꯗꯤꯔꯥꯅ ꯅꯤꯡꯊꯤꯅ ꯋꯥꯏꯔꯝ ꯇꯩꯕꯤꯔꯝꯂꯦ꯫ ꯕ꯭ꯔꯤꯟꯗꯥ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯌꯨꯝ ꯃꯃꯥ ꯃꯄꯥ ꯃꯧꯄꯥ ꯂꯩꯀꯥꯏꯒꯤ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯒꯤ ꯃꯔꯤ ꯃꯇꯥꯒꯤ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯔꯛꯈꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯃꯊꯪ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯔꯇꯟ ꯈꯣꯏꯒꯤ ꯏꯃꯨꯡꯕꯨꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯤꯕ? ꯃꯥꯅ ꯃꯌꯨꯝ ꯄꯥꯟꯗꯨꯅ ꯑꯍꯤꯡ ꯑꯃ ꯂꯩꯔꯝꯂꯕ ꯏꯃꯨꯡꯗꯨꯅ ꯅꯤꯡꯁꯤꯡꯕ ꯍꯥꯏꯕꯕు ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯍꯥꯎ ꯃꯈꯣꯡꯗ ꯃꯥꯡꯈꯤꯕ ꯄꯣꯠꯁꯛ ꯑꯗꯨꯃꯛꯅ ꯉꯁꯤ ꯃꯥꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯍꯣꯒꯥꯏꯗꯨꯅ ꯂꯧꯊꯣꯛꯈꯤꯕ ꯉꯝꯗꯅ ꯃꯤꯔꯣꯜꯂꯤꯕ ꯑꯉꯥꯡꯁꯦ ꯑꯣꯟꯈ꯭ꯔꯕꯅꯤ꯫ ꯊꯧꯗꯣꯛꯇꯨꯕꯨꯗꯤ ꯕ꯭ꯔꯤꯟꯗꯥꯒꯤ ꯃꯤꯠꯇ ꯁꯪ ꯎꯕꯒꯨꯝ ꯇꯧꯏ꯫ ꯏꯃꯨꯡꯒꯤ ꯃꯅꯝꯃ ꯔꯥꯙꯥꯒꯤ ꯀꯜꯂꯕ ꯋꯥꯍꯩꯗ "ꯅꯪꯅ ꯎꯅꯔꯨꯕ ꯅꯨꯄꯥꯗꯨ ꯑꯩ ꯈꯪꯏ, ꯑꯇꯩ ꯀꯅꯥ ꯅꯠꯇꯦ, ꯅꯈꯣꯏꯒꯤ ꯌꯨꯝꯂꯣꯟꯅꯕ ꯔꯣꯃꯦꯟꯅꯤ"꯫ ꯃꯈꯣꯏꯅ ꯈꯟꯈꯤꯕ ꯋꯥꯈꯜ ꯑꯃꯗꯤ ꯋꯥꯍꯩꯁꯤꯡꯗꯨꯅ ꯆꯨꯝꯂꯝꯕ ꯊꯣꯛꯂꯕ ꯑꯉꯥꯡꯁꯤꯅ ꯀꯔꯤꯒꯨꯝꯕ ꯇꯥꯔꯣꯃꯦꯟꯒꯤ ꯑꯁꯦꯡꯕ ꯃꯆꯥ ꯑꯣꯏꯔꯝꯂꯕ, ꯃꯈꯣꯏꯒꯤ ꯂꯩꯍꯥꯎ ꯃꯈꯣꯡꯗ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯇꯣꯡꯈꯤꯕ ꯉꯥꯛꯂꯧ ꯌꯥꯎꯗꯕ ꯍꯤꯅꯥꯎꯗꯨꯅ ꯇꯥꯔꯣꯃꯦꯟꯒ ꯑꯩꯒ ꯇꯣꯡꯃꯤꯟꯅꯈꯤꯕ ꯑꯣꯏꯔꯝꯂꯕꯗꯤ ꯃꯤꯋꯥ ꯃꯩꯁꯥ ꯀꯌꯥ ꯂꯥꯡꯂꯕꯁꯨ ꯊꯃꯣꯏꯗꯗꯤ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯔꯧꯂꯣꯏꯗꯕꯅꯤꯀꯣ꯫ ꯉꯁꯤ ꯇꯥꯔꯣꯃꯦꯟꯒ ꯑꯩꯒ ꯃꯥꯏꯒ ꯑꯣꯟꯊꯣꯛꯅꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯑꯃꯃꯝꯗ ꯇꯨꯡꯒꯤ ꯑꯣꯏꯔꯛꯀꯗꯕ ꯂꯝꯕꯤ ꯑꯃꯃꯝ ꯊꯤꯅꯕꯒꯨꯝ, ꯂꯝꯕꯤ ꯍꯦꯛ ꯂꯝꯃꯥꯛꯅꯕꯒꯨꯝ ꯇꯧꯔꯤꯕꯁꯦ ꯇꯧꯔꯝꯂꯣꯏꯗꯕꯅꯤꯀꯣ꯫ ꯃꯤꯅ ꯆꯤꯡꯅꯕ ꯊꯥꯖꯅꯕꯁꯨ ꯑꯆꯨꯝꯕ ꯑꯣꯏꯕꯗꯤ ꯍꯦꯛ ꯌꯥꯗꯦ꯫ ꯄꯨꯛꯅꯨꯡꯗ ꯀꯨꯌꯣꯝ ꯀꯥꯏꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯒꯤ ꯃꯔꯥꯏꯕꯛꯅ ꯀꯔꯝꯅ ꯑꯃꯨꯛ ꯇꯝꯂꯤꯕ? ꯃꯤꯅꯗꯤ ꯃꯥꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯒ ꯃꯥꯒꯤ ꯃꯄꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃꯗꯤ ꯍꯪꯅꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯅꯥꯀꯣꯡꯗꯁꯨ ꯇꯥꯔꯛꯈꯤꯒꯅꯤꯀꯣ꯫ ꯃꯇꯝꯗꯨꯗ ꯃꯥꯁꯨ "ꯃꯃꯥ, ꯑꯩꯅ ꯅꯪꯂꯤꯕ ꯑꯋꯥꯕꯒꯤ ꯃꯩꯁꯥꯁꯦ ꯈꯔꯗꯤ ꯂꯥꯡꯒꯅꯤꯗꯀꯣ"꯫ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯑꯁꯨꯝ ꯈꯜꯂꯝꯕꯗꯒꯤ ꯏꯟꯗꯤꯔꯥꯅ ꯆꯥꯛ ꯂꯣꯏꯗꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯥꯛ ꯊꯥꯡꯂꯒ ꯄꯨꯔꯛꯏ꯫ ꯕ꯭ꯔꯤꯟꯗꯥꯅ ꯍꯥꯏꯔꯛꯏ, "ꯏꯗꯣꯝꯆꯥ, ꯅꯆꯥꯁꯤꯡꯅ ꯀꯔꯤꯅ ꯏꯗꯣꯝꯆꯥꯒꯤ ꯂꯃꯟ ꯁꯤꯡꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯦ ꯃꯤꯒꯤ ꯂꯃꯟ ꯉꯥꯛꯇ ꯇꯣꯟꯁꯤꯜꯂꯨ ꯇꯝꯈ꯭ꯔ ꯃꯥꯜꯂꯦ"꯫ ꯏꯟꯗꯤꯔꯥꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯏꯕꯦꯝꯃ, ꯁꯤꯕꯨ ꯂꯃꯟ ꯇꯣꯟꯕ ꯀꯧꯕ꯭ꯔꯣ? ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯔꯣꯃꯦꯟꯗ ꯊꯣꯛꯂꯤꯕ ꯑꯦꯛꯁꯤꯗꯦꯟꯁꯦ ꯑꯩꯉꯣꯟꯗ ꯊꯣꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯔꯣꯏꯗ꯭ꯔꯥ"꯫ ꯕ꯭ꯔꯤꯟꯗꯥꯅ ꯈꯨꯝꯃꯤ, "ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯏꯗꯣꯝꯆꯥ, ꯑꯗꯨꯗ ꯏꯗꯣꯝꯆꯥꯒꯤ ꯄꯨꯛꯆꯦꯜꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯗꯤ ꯍꯦꯛ ꯃꯥꯟꯅꯗꯦ"꯫ ꯕ꯭ꯔꯤꯟꯗꯥꯅ ꯆꯥꯛ ꯁꯦꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ꯫ ꯅꯨꯡꯊꯤꯜꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯨꯕꯒꯤ ꯐꯤꯔꯣꯜ ꯄꯨꯊꯣꯛꯇꯨꯅ ꯕ꯭ꯔꯤꯟꯗꯥ ꯐꯤ ꯁꯨꯕ ꯂꯣꯏꯔꯒ ꯃꯗꯣꯝꯆꯥ ꯏꯟꯗꯤꯔꯥꯒ ꯍꯣꯁꯄꯤꯇꯥꯜꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯥꯗꯨꯅ ꯂꯦꯜꯂꯤ꯫ ꯅꯍꯥꯟꯃꯈꯩ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯨꯕꯒꯤ ꯇꯨꯝꯕ ꯆꯥꯕ ꯆꯥꯡ ꯅꯥꯏꯔꯛꯇꯕꯗꯣ ꯉꯁꯤꯗꯤ ꯃꯍꯧꯁꯥꯒꯤ ꯃꯑꯣꯡꯗ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯕ꯭ꯔꯤꯟꯗꯥ ꯑꯃꯗꯤ ꯔꯣꯃꯦꯟ ꯃꯥꯒꯤ ꯐꯃꯨꯡꯗ ꯃꯍꯧꯁꯥꯒꯨꯝ ꯇꯨꯝꯕ ꯆꯪꯅꯈꯤ꯫ ꯑꯍꯤꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯞꯅ ꯁꯨꯝꯕꯤꯈ꯭ꯔꯦ꯫ 6ꯁꯨꯕ ꯄꯟꯗꯨ ꯔꯣꯃꯦꯟ ꯑꯃꯗꯤ ꯕ꯭ꯔꯤꯟꯗꯥ ꯒꯤꯔꯤꯙꯥꯔꯤ ꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯛꯄ ꯊꯥ 2ꯔꯣꯝ ꯍꯥꯏꯔꯛꯂꯦ꯫ ꯁꯖꯤꯕꯨ ꯊꯥ ꯄꯥꯟꯈꯠꯂꯛꯇꯨꯅ ꯆꯩꯔꯥꯎꯕ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯔꯣꯃꯦꯟ ꯃꯇꯝ ꯈꯔ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯨꯕꯒꯤ ꯊꯕꯛ ꯀꯥꯕ ꯉꯝꯂꯨꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒꯨꯝ ꯊꯕꯛ ꯅꯨꯡꯇꯤꯒꯤ ꯆꯠꯇꯨꯅ ꯅꯤꯡꯊꯤꯅ ꯆꯠꯊꯕ ꯉꯝꯂꯦ꯫ ꯕ꯭ꯔꯤꯟꯗꯥꯁꯨ ꯁ꯭ꯀꯨꯜ ꯆꯥꯡ ꯅꯥꯏꯅ ꯆꯠꯂꯦ꯫ ꯆꯩꯔꯥꯎꯕ ꯍꯌꯦꯡꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯣ ꯅꯣꯡꯃꯥꯏꯖꯤꯡꯅꯤ꯫ ꯁꯨꯇꯤ ꯇꯥꯕꯗꯨꯗ ꯏꯃꯨꯡꯒꯤ ꯃꯧ ꯑꯍꯜ ꯄꯥꯛꯄꯤꯅ ꯃꯅꯥꯎꯅꯨꯄꯤ ꯏꯟꯗꯤꯔꯥꯗ ꯒꯨꯋꯥꯍꯥꯇꯤꯒꯤ ꯃꯅꯤꯄꯨꯔꯤ ꯕꯁꯇꯤꯗ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯍꯧꯏ꯫ ꯆꯩꯔꯥꯎꯕꯒꯤ ꯂꯥꯏꯒꯤ ꯃꯆꯜꯁꯤꯡ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯄꯨꯔꯛꯇꯨꯅ ꯐꯪꯕꯗꯨꯗ ꯃꯗꯨ ꯂꯩꯔꯨꯅꯕ ꯍꯧꯕꯅꯤ꯫ ꯏꯟꯗꯤꯔꯥꯅ ꯑꯅꯟꯗꯤꯕꯨꯁꯨ ꯃꯥꯗꯤ ꯕꯁꯇꯤ ꯑꯃꯨꯛꯇ ꯆꯠꯇꯕꯅꯤꯅ ꯈꯪꯗ꯭ꯔꯤ ꯍꯥꯏꯕꯗꯨꯗ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯍꯧꯏ꯫ ꯑꯅꯟꯗꯤ ꯆꯠꯄꯗꯨ ꯌꯥꯎꯅꯕ ꯐꯤꯔꯣꯜ ꯁꯦꯠꯄ ꯍꯧꯔꯦ꯫ ꯁꯣꯝꯗ ꯒꯤꯔꯤꯙꯥꯔꯤꯁꯨ ꯒꯦꯔꯦꯖꯇꯒꯤ ꯒꯥꯔꯤ ꯊꯧꯗꯣꯛꯂꯒ ꯉꯥꯏꯗꯨꯅ ꯂꯩ꯫ ꯅꯨꯄꯤ 3 ꯊꯣꯔꯛꯇꯨꯅ ꯒꯥꯔꯤꯗ ꯀꯥꯈꯠꯂꯤ꯫ ꯏꯟꯗꯤꯔꯥ ꯃꯀꯣꯛ ꯈꯨꯝꯂꯒ ꯃꯅꯤꯡꯒꯤ ꯁꯤꯠꯇ ꯑꯅꯟꯗꯤꯒ ꯐꯝꯃꯤꯟꯅꯩ꯫ ꯄꯥꯛꯄꯤꯅ ꯃꯃꯥꯡꯒꯤ ꯁꯤꯠꯇ ꯒꯤꯔꯤꯙꯥꯔꯤꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯩ꯫ ꯒꯤꯔꯤꯙꯥꯔꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯔꯣꯝꯗ ꯀꯥꯔꯗꯨ ꯊꯧꯔꯒ ꯂꯥꯛꯏ꯫ ꯃꯊꯪ ꯊꯧꯔꯒ ꯂꯥꯛꯄꯅ ꯕꯁꯇꯤ ꯃꯆꯤꯟ ꯌꯧꯔꯦ꯫ ꯃꯅꯤꯄꯨꯔꯤ ꯕꯁꯇꯤ ꯍꯥꯏꯕ ꯃꯤꯡꯁꯦ ꯍꯥꯟꯅꯗꯤ ꯃꯅꯤꯄꯨꯔꯤ ꯔꯥꯖꯕꯥꯔꯤ ꯍꯥꯏꯅ ꯈꯪꯅꯔꯝꯕꯅꯤ꯫ ꯔꯥꯖꯕꯥꯔꯤ ꯃꯆꯤꯟꯗ ꯃꯤꯇꯩ ꯅꯨꯄꯤ 2ꯈꯛꯅ ꯆꯩꯔꯥꯎꯕꯒꯤ ꯃꯆꯜ ꯁꯨꯅ ꯌꯥꯎꯕ ꯄꯣꯠ ꯃꯌꯥम ꯑꯃ ꯊꯥꯔꯒ ꯌꯣꯜꯂꯝꯃꯤ꯫ ꯀꯣꯝꯕꯤꯔꯩ, ꯎꯁꯨꯝꯂꯩ, ꯂꯣꯛꯂꯩ, ꯄꯨꯜꯂꯩ, ꯀꯝꯕꯣꯡ, ꯌꯥꯏꯄꯜ, ꯎꯌꯦꯟ, ꯍꯩꯔꯤ, ꯍꯩꯌꯥꯏ, ꯍꯩꯇꯨꯞ,
ꯅꯣꯡꯒꯥꯡ ꯍꯩ ꯆꯣꯔꯐꯣꯟ ꯌꯣꯡꯆꯥꯛ ꯂꯣꯏꯅ ꯃꯁꯤꯡ ꯁꯨꯅ ꯌꯣꯜꯂꯤ ꯄꯥꯛꯄꯤꯒ ꯃꯅꯥꯎꯅꯨꯄꯤ ꯏꯟꯗꯤꯔꯥꯒ ꯍꯩꯔꯝ ꯂꯩꯔꯝ ꯑꯦꯟꯁꯥꯡꯒꯤ ꯃꯆꯜ ꯃꯁꯤꯡ ꯁꯨꯅ ꯈꯜꯂꯤ ꯕ꯭ꯔꯤꯟꯗꯥꯁꯨ ꯈꯟꯕꯗꯣ ꯌꯥꯎꯁꯤꯜꯂꯤ ꯀꯗꯣꯝꯗꯒꯤꯅꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯕ꯭ꯔꯤꯟꯗꯥꯒ ꯃꯍꯧꯁꯥ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯈꯤꯕꯤ ꯃꯅꯤꯄꯨꯔꯗꯒꯤ ꯃꯃꯥꯟꯅꯕꯤ ꯔꯟꯖꯤꯇꯥ ꯃꯐꯝꯗꯨꯗ ꯆꯪꯂꯛꯏ ꯕ꯭ꯔꯤꯟꯗꯥꯅ ꯐꯨꯛ ꯍꯧꯒꯠꯂꯛꯄꯗ ꯌꯦꯡꯂꯛꯄꯅꯤ ꯔꯟꯖꯤꯇꯥ ꯆꯞ ꯂꯦꯞꯂꯒ ꯍꯩꯃꯥ ꯕ꯭ꯔꯤꯟꯗꯥ ꯅꯪꯗꯤ ꯀꯅꯥꯒ ꯂꯥꯛꯏ ꯏꯊꯥ ꯊꯥꯖꯗꯅ ꯕ꯭ꯔꯤꯟꯗꯥ ꯃꯃꯥꯏ ꯉꯥꯡꯁꯤꯜꯂꯒ ꯀꯔꯤꯃꯠꯇ ꯈꯨꯝꯗꯅ ꯉꯥꯏꯍꯥꯛ ꯂꯩ ꯔꯟꯖꯤꯇꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯄꯥꯎ ꯑꯃ ꯇꯥꯈꯤꯕꯗꯨꯕꯨ ꯀꯝꯊꯧꯈ꯭ꯔꯕꯒꯦ ꯅꯈꯣꯏꯒꯤ ꯑꯃꯗꯨꯗꯤ ꯎꯗꯦꯅ ꯕ꯭ꯔꯤꯟꯗꯥ ꯈꯪꯁꯤꯟꯅꯗꯕ ꯁꯥꯅ ꯂꯩ ꯔꯟꯖꯤꯇꯥꯅ ꯃꯈꯥ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪ ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯣ ꯕ꯭ꯔꯤꯟꯗꯥꯅ ꯈꯨꯝꯏ ꯑꯗꯣꯝꯕꯨ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩꯒꯤ ꯃꯤꯡꯗꯤ ꯕ꯭ꯔꯤꯟꯗꯥ ꯀꯧꯗꯦ ꯑꯅꯟꯗꯤ ꯀꯧꯏ ꯔꯟꯖꯤꯇꯥꯅ ꯍꯥꯏꯔꯦ ꯍꯦꯔꯥ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯅꯪꯕꯨ ꯕꯥꯃꯣꯟ ꯂꯩꯀꯥꯏꯒꯤ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯇ ꯆꯤꯐ ꯀꯟꯖꯔꯚꯦꯇꯔ ꯑꯣꯐ ꯐꯣꯔꯦꯁꯠ ꯑꯣꯏꯕ ꯂꯣꯡꯖꯝꯒꯤ ꯄꯥꯕꯨꯡ ꯊꯝꯕꯥꯜꯒꯤ ꯃꯆꯥꯅꯨꯄꯤ ꯕ꯭ꯔꯤꯟꯗꯥ ꯅꯠꯇꯕ꯭ꯔꯣ ꯕ꯭ꯔꯤꯟꯗꯥꯅ ꯈꯨꯝꯃꯤ ꯅꯠꯇꯦ ꯁꯛ ꯃꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯔꯟꯖꯤꯇꯥ ꯕ꯭ꯔꯤꯟꯗꯥꯒꯤ ꯈꯗꯥꯡ ꯃꯈꯥꯒꯤ ꯆꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯈꯪꯖꯔꯦ ꯏꯕꯦꯝꯃ ꯅꯪꯅ ꯐꯅ ꯈꯪꯍꯟꯅꯤꯡꯗ꯭ꯔꯕꯁꯨ ꯂꯣꯠꯄ ꯌꯥꯔꯣꯏꯌꯦ ꯅꯪꯒ ꯇꯤꯟꯅꯔꯛꯄꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯨꯅ ꯀꯧꯔꯨꯕꯅꯦ ꯑꯩ ꯂꯥꯜꯂꯦ ꯇꯟꯖꯥꯗꯨꯗ ꯏꯟꯗꯤꯔꯥꯅ ꯏꯕꯦꯝꯃ ꯑꯅꯟꯗꯤ ꯅꯪꯕꯨ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯆꯠꯂꯁꯤꯗꯅ ꯏꯟꯗꯤꯔꯥꯅ ꯕ꯭ꯔꯤꯟꯗꯥꯕꯨ ꯑꯅꯟꯗꯤ ꯍꯥꯏꯅ ꯀꯧꯔꯛꯄꯗꯨ ꯇꯥꯔꯒ ꯔꯟꯖꯤꯇꯥꯅ ꯈꯜꯂꯤ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯆꯨꯝꯕꯒꯨꯝ ꯇꯧꯔꯤ ꯃꯥꯕꯨ ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯀꯧꯔꯛꯂꯤꯕ ꯃꯤꯡꯁꯤꯗꯤ ꯑꯅꯟꯗꯤ ꯍꯥꯏꯅ ꯀꯧꯔꯤ ꯃꯥꯒꯤ ꯃꯤꯡꯁꯤꯕꯨ ꯑꯅꯟꯗꯤ ꯀꯧꯔꯤꯕꯁꯤꯕꯨ ꯁꯣꯏꯗ꯭ꯔꯕꯖꯥꯠꯂꯥ ꯑꯅꯟꯗꯤꯅ ꯂꯩꯕꯤꯍꯧꯈꯣ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯕ꯭ꯔꯤꯟꯗꯥ ꯀꯥꯔꯗ ꯀꯥꯈꯠꯂꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯦ ꯔꯟꯖꯤꯇꯥ ꯋꯥꯈꯜ ꯑꯃꯗ ꯉꯥꯏꯍꯥꯛꯇꯪ ꯎꯪꯗꯨꯅ ꯂꯩꯍꯧꯏ ꯃꯥꯕꯨ ꯕ꯭ꯔꯤꯟꯗꯥꯅ ꯎꯁꯤꯠꯇꯕꯒꯨꯝ ꯇꯧꯈꯤꯕꯗꯨꯗ ꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯁꯨꯝ ꯈꯜꯂꯒ ꯃꯥꯗꯤ ꯃꯥꯒꯤ ꯐꯠꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯅꯥꯒꯨꯝꯕꯅ ꯊꯤꯔꯛꯄꯗ ꯂꯥꯏꯅ ꯈꯪꯕ ꯉꯝꯗꯅꯕ ꯃꯤꯡ ꯑꯣꯟꯕ ꯑꯣꯏꯔꯝꯕ ꯇꯥꯔꯦ ꯑꯗꯣ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯀꯥꯡꯕꯨꯗꯨꯕꯨ ꯀꯅꯥ ꯑꯣꯏꯔꯝꯒꯅꯤ ꯒꯨꯋꯥꯍꯥꯇꯤꯗꯕꯨ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯂꯩꯕꯖꯥꯠꯂꯥꯅꯦ ꯃꯗꯨꯁꯨ ꯃꯌꯨꯝꯗꯗꯤ ꯃꯥ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥꯅ ꯂꯥꯛꯈꯤꯕ ꯃꯑꯣꯡ ꯃꯥꯒꯤ ꯐꯤꯖꯦꯠꯇꯨꯅ ꯇꯥꯛꯄꯗꯤ ꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯉꯁꯥꯏ ꯂꯥꯛꯄꯗ ꯃꯥꯒ ꯄꯨꯟꯅ ꯃꯥꯡꯃꯤꯟꯅꯈꯤꯕ ꯔꯣꯕꯦꯟꯗꯤ ꯌꯥꯎꯔꯛꯇꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕ ꯉꯥꯡꯂꯝꯕꯗꯨꯃꯗꯤ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ ꯑꯩ ꯁꯣꯏꯗꯅ ꯃꯥꯒꯤ ꯄꯥꯎꯁꯦ ꯌꯨꯝꯗ ꯇꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯥ ꯈꯔꯗꯤ ꯑꯩꯒꯤ ꯊꯦꯁꯤꯁ ꯁꯕꯃꯤꯠ ꯇꯧꯕ ꯂꯣꯏꯗꯅꯗꯤ चटपा यारोइदौरी सोमदा ब्रिंदासु युमदा हलक्पगी लंबीदा कार मनुंगदा माना ममानबी रंजितादा ngang सेम साबगी वहाईसिंगो खल्लुरगा नुंगाइतबा पोकी वाखल तौना तौना लापना कारदो गिरिदारीगी युम यौदुना गेट हांगलगा थोंगालदा थौजिलकले नसाई लेरकपा पोट यावबा खावदो आनंदीना पाइरगा थंजिलई पोटो मफम चाना चाना थमलगा मागी कादा अमुक लालगा मफी मरोल होंदोकनुरे खैरंग अथौबा मचादो पाइरगा इंसांग सेंबा अमुक थोरकी इमुंगी ममाइबेमा अमदी मदोमचागा वारी साना साना हयेंग थोंगदबा मथेलगी मतांगना खनै चंफुट अमा मंगल उती युंचाक इरोनबा सगोल हवाई थोंबा सिंजू खामेन कांगहौ बोरा कोबी साक अमगा यारेदा पापी ngasidi anandida wa khara hanglinglura mane पापीना हंगलई आनंदी नंबु नसादु करी थुदोपा तौदबा नत्रो ब्रिंदाना खुमी होय नाइबेमा करीसु थुदोपा तौदे पापीना हरे अदो थबा इंखांग तौबदा चेक्सिलुको बाथरूमदा इरुजबा कादो तु लाकनी यामना नानबनी सोइद्रगा लोइरे इचासिदी अदो नखोय अनीबु मणिपुर चटपगी वाका नोंमता हेक हौदोंगनबा तादे अमुक्तंगी थोकलगा इमा बाबा कादु उनरुबा फरोइद्रो सेरावबा कासे अमता निंगसिंग्रबराने नखोइबो युमदगी चिठी कासु लाक्ते टेलीफोन सुनोंमता तौनबा तादे नखोय अनीगी सिबु कमदौरिबा जानो नखोयगी कना अमता लेइत्रबरा हाइबने ब्रिंदाना खुमलई निंगसिंग ए इमाइबेमा
ꯑꯗꯨꯗ ꯄꯥꯛꯄꯤꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯍꯥꯏꯌꯨꯅꯦ ꯏꯃꯥ ꯇꯥꯒꯦꯅꯦ꯫ ꯕ꯭ꯔꯤꯟꯗꯥ, ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯅꯨꯡꯁꯤꯕꯤꯅꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯗꯣ꯫ ꯄꯥꯛꯄꯤ ꯃꯈꯥ ꯇꯥꯔꯤ, ꯀꯔꯤꯅꯣꯅꯦ ꯏꯆꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯣ, ꯏꯃꯥꯈꯣꯏ ꯕꯕꯥꯈꯣꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯦ꯫ ꯕ꯭ꯔꯤꯟꯗꯥ, ꯏꯃꯥ ꯏꯕꯦꯝꯃ, ꯅꯆꯥ ꯑꯅꯤꯒꯤ ꯋꯥꯔꯤꯁꯦ ꯇꯝꯗꯤ ꯇꯝꯅꯤꯡꯗꯕꯅꯤ, ꯑꯗꯨꯕꯨ ꯏꯃꯥ ꯏꯕꯦꯝꯅ ꯈꯪꯅꯤꯡꯂꯕꯅꯤꯅ ꯅꯆꯥ ꯇꯝꯖꯔꯒꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯌꯨꯝ ꯂꯣꯟꯅꯅ ꯂꯩꯃꯤꯟꯅꯕꯅꯦ, ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯃꯔꯤ ꯂꯩꯅꯖꯔꯛꯏ꯫ ꯑꯩꯕꯨ ꯄꯣꯛꯄ ꯄꯥꯕꯨꯡꯅ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯗꯕ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯅꯕ ꯀꯟꯅ ꯇꯛꯁꯤꯜꯂꯛꯄꯗꯒꯤ ꯑꯩ ꯄꯥꯝꯗ ꯃꯣꯟꯅꯊꯪꯗ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯌꯥꯊꯪ ꯏꯟꯗꯨꯅ ꯅꯨꯄꯥꯗꯨꯒ ꯂꯨꯍꯣꯡꯈꯤ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯃꯛꯀꯤ ꯑꯍꯤꯡꯗ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯄꯨꯂꯤꯁꯅ ꯐꯥꯈꯤ꯫ ꯑꯍꯤꯡꯗꯨꯗ ꯏꯃꯨꯡꯗꯨꯒꯤ ꯏꯅꯦꯝ ꯏꯀꯨ ꯑꯃꯗꯤ ꯑꯩꯒ ꯂꯨꯍꯣꯡꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯆꯦ ꯃꯧ ꯍꯜꯂꯛꯄꯤ, ꯃꯈꯣꯏ ꯃꯌꯥम ꯆꯪꯗꯨꯅ ꯑꯩꯕꯨ ꯂꯝꯆꯠ ꯅꯥꯏꯗꯦ ꯅꯄꯨꯔꯣꯏꯕꯕꯨ ꯄꯨꯂꯤꯁꯅ ꯐꯥꯅꯕ ꯍꯥꯟꯅꯗꯒꯤ ꯔꯣꯃꯦꯟꯒ ꯂꯧꯇꯨꯅꯕꯒꯤ ꯊꯕꯛ ꯇꯧꯏ ꯍꯥꯏꯈꯤ꯫ ꯑꯩꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯕꯤꯗꯅ ꯏꯃꯥ ꯄꯥꯕꯨꯡꯗ ꯑꯩꯕꯨ ꯏꯄꯥꯝꯗ ꯄꯨꯍꯟꯈꯤ꯫ ꯑꯄꯣꯛꯄ ꯄꯥꯕꯨꯡꯒꯤ ꯑꯊꯤꯕ ꯋꯥꯍꯩ ꯇꯥꯔꯒ ꯁꯤꯔꯒꯦ ꯈꯟꯗꯨꯅ ꯑꯍꯤꯡꯗ ꯊꯧꯔꯤ ꯌꯥꯟꯒꯦ ꯍꯣꯠꯅꯈꯤ꯫ ꯔꯣꯃꯦꯟꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯑꯗꯨꯝꯅ ꯇꯧꯒꯗꯧꯔꯦ ꯍꯥꯏꯕꯁꯤ ꯍꯥꯟꯅꯗꯒꯤ ꯈꯪꯂ ꯃꯥꯜꯂꯦ꯫ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯩꯕꯨ ꯀꯟꯕꯤꯈꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯥꯅ ꯊꯛꯅꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯃꯠꯇ ꯌꯥꯎꯗꯅ ꯇ꯭ꯔꯛ ꯒꯥꯔꯤ ꯒꯨꯋꯥꯍꯥꯇꯤ ꯌꯧꯕ ꯑꯃꯗ ꯇꯣꯡꯂꯒ ꯆꯦꯜꯂꯛꯇꯨꯅ ꯏꯃꯥ ꯏꯕꯦꯝꯃ ꯈꯣꯏꯒꯤ ꯌꯨꯝ ꯌꯧꯖꯔꯛꯈꯤꯕꯅꯦ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯄꯥꯕꯨꯡ, ꯏꯄꯨ, ꯏꯟꯗꯣꯝꯆꯥ, ꯏꯅꯥꯎ ꯕꯂꯥ ꯃꯌꯥꯝꯁꯦ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯂꯝꯂꯣꯏ꯫ ꯑꯅꯟꯗꯤꯅ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯇꯝꯂꯤꯕ ꯄꯥꯎꯗꯨꯗ ꯇꯥꯔꯨꯕꯗꯒꯤ ꯄꯥꯛꯄꯤ ꯑꯃꯗꯤ ꯏꯟꯗꯤꯔꯥꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕꯒꯨꯝ ꯇꯧꯈ꯭ꯔꯦ꯫ ꯃꯈꯥ ꯀꯔꯤꯃꯇ ꯍꯪꯈꯤꯗ꯭ꯔꯦ꯫ ꯑꯅꯟꯗꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯉꯔꯥꯡ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯃꯅꯤꯄꯨꯔꯤ ꯕꯁꯇꯤꯗ ꯑꯩꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯈꯤꯕꯗꯣ ꯏꯃꯥ ꯏꯕꯦꯝꯃꯁꯨ ꯎꯕꯤꯍꯧꯋꯤꯗꯅ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯛꯈꯤ꯫ ꯃꯥ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯗ ꯊꯨꯅ ꯆꯠꯂꯕꯗꯤ ꯄꯥꯎꯁꯦ ꯌꯨꯝꯗ ꯇꯝꯂꯨꯔꯒꯗꯤ ꯌꯨꯝꯒꯤ ꯃꯤꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯁꯣꯏꯗꯅ ꯊꯤꯔꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯑꯩ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝꯅ ꯋꯥꯏ ꯏꯃꯥ ꯏꯕꯦꯝꯃ꯫ ꯑꯗꯨꯅꯅꯤꯅꯦ ꯅꯆꯥ ꯑꯅꯤꯅ ꯃꯅꯤꯄꯨꯔ ꯌꯥꯝꯅ ꯆꯠꯅꯤꯡꯂꯕꯁꯨ ꯆꯠꯄ ꯉꯝꯗ꯭ꯔꯤꯕꯒꯤ ꯃꯔꯝꯁꯦ꯫ ꯋꯥꯔꯤ ꯁꯥꯅ ꯏꯟꯁꯥꯡ ꯁꯦꯝꯕ ꯃꯅꯝꯕ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯊꯣꯡꯒꯥꯜꯗꯒꯤ ꯔꯣꯃꯦꯟ ꯆꯪꯂꯛꯄ ꯎꯏ꯫ ꯏꯟꯗꯤꯔꯥꯅ ꯍꯥꯏꯔꯛꯏ, ꯑꯅꯟꯗꯤ ꯆꯠꯂꯣ, ꯔꯣꯃꯦꯟꯁꯦ ꯋꯥꯔꯝꯂꯒꯅꯤ, ꯆꯥ ꯂꯣꯜꯂꯒ ꯄꯤꯊꯛꯄꯤꯔꯨꯔꯣ꯫ ꯃꯗꯣꯝꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯑꯅꯟꯗꯤ ꯍꯧꯒꯠꯂꯒ ꯃꯈꯣꯏꯅ ꯂꯩꯕ ꯁꯪꯒꯣꯏꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯄꯥꯛꯄꯤꯅ ꯃꯅꯥꯎꯅꯨꯄꯤꯗ, ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝꯅꯕꯨ ꯅꯨꯡꯁꯤꯔꯤꯅꯦ꯫ ꯑꯁꯤꯅꯅꯤꯅꯦ ꯃꯈꯣꯏ ꯑꯅꯤ ꯅꯣꯡꯃꯇ ꯁꯤꯃ ꯋꯥꯠꯂꯤ ꯁꯤꯃ ꯂꯩꯇꯦ ꯍꯥꯏꯅ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯅꯗ꯭ꯔꯤꯕꯁꯦ꯫ ꯈꯥꯡꯕꯕꯨ ꯌꯥꯝꯅ ꯀꯜꯂꯤ, ꯇꯨꯡꯗꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯁꯣꯝꯗ ꯕ꯭ꯔꯤꯟꯗꯥ ꯔꯣꯃꯦꯟꯗ ꯉꯥꯏꯉꯝꯗꯅ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯔꯟꯖꯤꯇꯥꯒ ꯎꯅꯔꯛꯄꯒꯤ ꯄꯥꯎ ꯇꯝꯃꯤ꯫ ꯔꯣꯃꯦꯟ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯊꯣꯛꯂꯕ ꯑꯃ ꯃꯔꯥꯏꯅ ꯂꯥꯛꯆꯔꯅꯤ ꯈꯜꯂꯨꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ ꯍꯥꯏꯅ ꯊꯦꯝꯖꯤꯜꯂꯤ꯫ ꯕ꯭ꯔꯤꯟꯗꯥ, ꯃꯗꯣꯝꯆꯥꯅ ꯉꯁꯥꯏ ꯆꯥ ꯂꯣꯜꯂꯒ ꯔꯣꯃꯦꯟꯕꯨ ꯄꯤꯊꯛꯄꯤꯔꯨꯔꯣ ꯍꯥꯏꯕꯗꯨꯗ ꯃꯥꯁꯨꯆꯥ ꯂꯣꯟꯕ ꯂꯣꯏꯔꯒ ꯔꯣꯃꯦꯟꯗ ꯀꯞ ꯑꯃ ꯄꯤ꯫ ꯇ꯭ꯔꯦꯗ ꯀꯞ 3 ꯍꯥꯞꯂꯒ ꯃꯗꯣꯝꯆꯥ ꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏ꯫ ꯃꯇꯣꯝꯇ ꯆꯤꯛꯅ ꯐꯝꯂꯤꯕ ꯏꯄꯨꯗ ꯀꯞ ꯑꯃ ꯄꯤꯔꯨꯔꯦ꯫ ꯍꯜꯂꯛꯂꯒ ꯄꯥꯛꯄꯤꯗ ꯑꯃ ꯑꯗꯨꯒ ꯃꯗꯣꯝꯆꯥꯗ ꯑꯃ ꯄꯤꯔꯝꯂꯦ꯫ ꯆꯥ ꯊꯤꯜꯂꯨꯔꯒ ꯕ꯭ꯔꯤꯟꯗꯥ ꯇꯟꯅ ꯑꯃꯨꯛ ꯔꯣꯃꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯔꯣꯃꯦꯟꯅ ꯋꯥ ꯃꯈꯥ ꯊꯣꯏꯅ ꯇꯥꯔꯛꯇ꯭ꯔꯕꯗꯨꯗ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯅꯕ ꯑꯃꯨꯛ ꯍꯣꯠꯅꯈ꯭ꯔꯦ꯫ ꯊꯕꯛ ꯑꯇꯩ ꯊꯣꯏꯅ ꯂꯩꯇ꯭ꯔꯕꯅꯤꯅ ꯕ꯭ꯔꯤꯟꯗꯥ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯈ꯭ꯔꯦ꯫ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯔꯣꯃꯦꯟꯕꯨ ꯀꯧꯔꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯊꯕꯛ ꯑꯃ ꯂꯣꯏꯔꯕꯅꯤꯅ ꯇꯨꯝꯕ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯇꯨꯝꯂꯨꯔꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯃꯗꯤ ꯅꯣꯡꯃꯇ ꯃꯆꯤꯟꯅ ꯄꯟꯅꯕ ꯇꯥꯗ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯁꯦ꯫ ꯃꯍꯧꯁꯥꯅ ꯑꯁꯥꯃꯤ ꯖꯥꯇꯤꯒꯤꯁꯨ ꯔꯪꯒꯣꯂꯤ ꯕꯤꯍꯨ ꯄꯥꯡꯊꯣꯛꯏ꯫ ꯅꯨꯃꯤꯠ ꯑꯅꯤꯁꯦ ꯅꯣꯡꯃꯇꯗ ꯇꯥꯃꯤꯟꯅꯩ꯫ ꯑꯇꯩ ꯍꯤꯟꯗꯨ ꯙꯔꯃ ꯆꯠꯄ ꯀꯥꯡꯂꯨꯞ ꯀꯌꯥꯒꯤꯁꯨ ꯕꯩꯁꯥꯈꯤ ꯀꯨꯝꯍꯩ ꯇꯧꯅꯩ꯫ ꯑꯁꯥꯝꯒꯤꯗꯤ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯇꯤ ꯊꯥꯏ꯫ ꯔꯣꯃꯦꯟꯒꯤ ꯊꯕꯛ ꯃꯐꯝꯁꯨ ꯅꯨꯃꯤꯠ 2 ꯁꯨꯇꯤ ꯊꯥꯔꯦ꯫ ꯔꯣꯃꯦꯟ ꯑꯌꯨꯛꯇ ꯏꯃꯨꯡꯒꯤ ꯑꯇꯩ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯋꯥꯏꯔꯝ ꯁꯤꯠꯄ ꯁꯦꯡꯕ ꯇꯧꯏ꯫ ꯂꯣꯏꯔꯒ ꯊꯣꯡꯒꯥꯜꯗ ꯃꯤꯇꯩꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯂꯝꯒꯤ ꯂꯥꯏꯗ ꯆꯍꯤ ꯑꯃꯒꯤ ꯑꯅꯧ ꯑꯄꯦꯟ ꯊꯣꯡꯂꯒ
ꯀꯠꯐꯝ ꯋꯥꯏ ꯇꯩꯗꯨꯅ ꯅꯥꯟꯅ ꯁꯦꯝꯃꯤ꯫ ꯆꯥꯛꯇꯤ ꯏꯃꯨꯡ ꯑꯆꯧꯕꯗ ꯄꯨꯟꯅ ꯊꯣꯡꯂꯕꯅꯤ꯫ ꯏꯃꯨꯡꯗꯗꯤ ꯏꯟꯗꯤꯔꯥꯒ ꯕ꯭ꯔꯤꯟꯗꯥꯒ ꯂꯥꯏꯕꯛꯇ ꯆꯟꯗꯣꯟ ꯉꯧꯅ ꯊꯤꯜꯂꯒ ꯄꯨꯖꯥꯔꯤ ꯑꯣꯏꯔꯤ꯫ ꯑꯦꯟꯁꯥꯡ ꯃꯊꯦꯜ ꯃꯌꯥꯝꯗꯣ ꯃꯊꯪ ꯊꯣꯡ ꯊꯥꯛꯄ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯔꯣꯃꯦꯟꯁꯨ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯒ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯂꯒ ꯂꯩ꯫ ꯕ꯭ꯔꯤꯟꯗꯥ ꯆꯥꯛ ꯊꯣꯡꯐꯝꯗꯒꯤ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯕꯦꯒꯇꯒꯤ ꯂꯨꯄꯥ 200 ꯈꯛ ꯂꯧꯊꯣꯛꯂꯒ ꯔꯣꯃꯦꯟꯗ ꯄꯤꯒꯦ ꯇꯧꯏ꯫ ꯕ꯭ꯔꯤꯟꯗꯥ ꯌꯥꯝꯅ ꯇꯞꯄ ꯈꯣꯟꯐꯝꯗ "ꯇꯥꯔꯣꯃꯦꯟ, ꯏꯄꯨꯒ ꯄꯥꯕꯨꯡꯒ ꯂꯤꯠꯅꯕ ꯃꯣꯖꯥ ꯐꯨꯔꯤꯠ ꯈꯨꯗꯥꯡ ꯌꯥꯎꯕꯤ 2 ꯈꯛꯇ ꯂꯩꯕꯤꯌꯨꯕ?" ꯔꯣꯃꯦꯟꯅ ꯍꯥꯏꯔꯛꯏ꯫ "ꯂꯩꯔꯨꯗꯁꯨ ꯌꯥꯔꯦ, ꯑꯩꯅ ꯉꯔꯥꯡ ꯕꯖꯥꯔꯗꯒꯤ ꯂꯩꯔꯛꯇꯨꯅ ꯂꯩꯔꯕꯅꯦ." ꯕ꯭ꯔꯤꯟꯗꯥꯅ ꯍꯥꯏꯔꯤ꯫ "ꯑꯗꯨ ꯑꯣꯏꯔꯒ ꯏꯃꯥ ꯏꯕꯦꯝꯃꯒ ꯏꯟꯗꯣꯝꯆꯥꯒꯤ ꯑꯣꯏꯅ ꯏꯟꯅꯐꯤ 2 ꯈꯛꯇ ꯂꯩꯕꯤꯒꯦꯔꯥ?" ꯔꯣꯃꯦꯟꯅ ꯍꯥꯏꯔꯛꯏ꯫ "ꯏꯟꯗꯣꯏꯕꯦꯝꯃꯒ ꯏꯟꯗꯣꯝꯆꯥꯒꯒꯤꯁꯨ ꯏꯟꯅꯐꯤ ꯑꯃꯃꯝ ꯂꯩꯔꯛꯂꯕꯅꯦ, ꯑꯗꯨꯗꯤ ꯑꯩꯗꯤ ꯀꯔꯤ ꯂꯩꯗꯣꯏꯕ?" ꯔꯣꯃꯦꯟꯅ ꯍꯥꯏꯔꯛꯏ꯫ "ꯀꯔꯤꯃꯠꯇ ꯂꯩꯔꯨꯔꯅꯣ, ꯅꯪꯒꯤꯁꯨ ꯄꯥꯝꯒꯗ꯭ꯔꯥ ꯄꯥꯝꯂꯣꯏꯗ꯭ꯔꯥ ꯆꯩꯔꯥꯎꯕꯒꯤ ꯑꯣꯏꯅꯕ ꯐꯤꯔꯣꯜ ꯈꯔ ꯂꯩꯔꯛꯄꯅꯦ, ꯄ꯭ꯂꯥꯁꯇꯤꯛ ꯕꯦꯒꯇꯨꯗ ꯇꯣꯉꯥꯟꯅ ꯌꯥꯎꯕꯅꯦ." ꯌꯦꯡꯅꯤꯡꯂꯕꯁꯨ ꯕ꯭ꯔꯤꯟꯗꯥ ꯈꯨꯗꯛꯇꯨꯗꯗꯤ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯗ꯭ꯔꯦ꯫ ꯃꯥꯒꯤ ꯆꯥꯛ ꯊꯣꯡꯐꯝꯗꯆꯪꯗꯨꯅ ꯕꯣꯔꯥ ꯍꯧꯅꯕ ꯑꯃꯨꯛ ꯇꯧꯈ꯭ꯔꯦ꯫ ꯅꯨꯄꯤ 2 ꯆꯪꯗꯨꯅ ꯊꯣꯡ ꯊꯥꯛꯄ ꯍꯣꯠꯅꯕꯗꯣ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯇꯥꯔꯛꯄꯗ ꯂꯣꯏꯔꯦ꯫ ꯊꯣꯡꯒꯥꯜꯗ ꯊꯥꯅꯕ ꯆꯥꯛꯂꯨꯛꯂꯥ ꯁꯦꯝꯗꯨꯅ ꯃꯊꯦꯜ ꯂꯨꯀꯣꯏ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯋꯥꯠꯇꯅ ꯁꯦꯝꯕ ꯂꯣꯏꯔꯦ꯫ ꯍꯩꯔꯨꯛ ꯇꯥꯡꯒ, ꯄꯥꯅ ꯇꯥꯡꯒ, ꯙꯨꯞ ꯊꯥꯎꯃꯩ, ꯗꯈꯤꯅꯥ ꯂꯣꯏꯅ ꯁꯨꯅ ꯁꯦꯝꯂꯦ꯫ ꯌꯨꯝꯒꯤ ꯏꯄꯨꯁꯨ ꯉꯁꯥꯏꯗꯒꯤ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯅ ꯏꯄꯨꯗꯣ ꯆꯩꯁꯨ ꯄꯥꯏꯔꯦ꯫ ꯔꯣꯃꯦꯟꯅ ꯁꯦꯡꯒꯥꯗ ꯍꯥꯞꯂꯤꯕ ꯆꯥꯛꯂꯨꯛꯀ ꯏꯁꯤꯡꯒ ꯄꯥꯏꯗꯨꯅ ꯏꯄꯨꯒꯤ ꯃꯇꯦꯡ ꯄꯥꯡꯏ꯫ ꯊꯣꯡꯒꯥꯜ ꯌꯧꯔꯒ ꯏꯄꯨꯅ ꯆꯥꯛꯂꯨꯛ ꯊꯥꯐꯝ, ꯍꯩꯔꯨꯛ ꯊꯥꯐꯝ, ꯗꯈꯤꯅꯥ ꯊꯥꯐꯝ ꯃꯥꯏꯀꯩ ꯁꯨꯅ ꯇꯥꯛꯇꯨꯅ ꯔꯣꯃꯦꯟꯒ ꯄꯨꯟꯅ ꯂꯝꯒꯤ ꯂꯥꯏ ꯃꯃꯤꯡ ꯁꯨꯅ ꯄꯟꯗꯨꯅ ꯆꯥꯛꯂꯨꯛ ꯀꯠꯄ ꯂꯣꯏꯔꯦ꯫ ꯃꯄꯨ ꯃꯁꯨ ꯅꯨꯡꯊꯥ ꯃꯥꯡꯊꯥ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯁꯣꯝꯗ ꯏꯃꯨꯡꯗ ꯆꯥꯛꯂꯨꯛ ꯊꯥꯗꯨꯅ ꯆꯥꯛꯂꯨꯛ ꯃꯤꯁꯤꯡ ꯁꯨꯅꯕ ꯁꯦꯝꯕ ꯂꯣꯏꯔꯝꯂꯦ꯫ ꯒꯤꯔꯤꯙꯥꯔꯤꯒ ꯄꯥꯛꯄꯤꯒꯗꯤ ꯐꯝꯕ ꯍꯧꯔꯝꯂꯦ꯫ ꯏꯄꯨꯅ ꯃꯀꯣꯛ ꯊꯪꯂꯒ ꯃꯌꯥꯝ ꯄꯨꯟꯅ ꯀꯣꯏꯅ ꯐꯝꯗꯨꯅ ꯆꯩꯔꯥꯎꯕꯒꯤ ꯃꯊꯦꯜ ꯂꯨꯀꯣꯏ ꯃꯌꯥꯝꯗꯣ ꯆꯥꯃꯤꯟꯅꯩ꯫ "ꯊꯨꯝ ꯃꯣꯔꯣꯛ ꯆꯞ ꯆꯥꯏ, ꯑꯁꯣꯏꯕ ꯑꯃꯠꯇ ꯌꯥꯎꯗꯦ" ꯍꯥꯏꯅ ꯏꯄꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯁꯦꯝꯅꯆꯤꯡꯕ ꯍꯩ ꯑꯃꯨꯛ ꯈꯥꯏꯔꯒ ꯌꯦꯜꯂꯤ꯫ ꯕ꯭ꯔꯤꯟꯗꯥ ꯉꯁꯥꯏ ꯔꯣꯃꯦꯟꯅ ꯂꯩꯔꯛꯄ ꯐꯤꯁꯤꯡꯗꯣ ꯂꯧꯔꯨꯔꯒ ꯗꯈꯤꯅꯥ ꯂꯨꯄꯥ 10 ꯍꯥꯞꯂꯒ ꯄꯥꯅ ꯇꯥꯡꯒ ꯑꯃꯃꯝ ꯌꯥꯎꯅ ꯌꯨꯝꯒꯤ ꯑꯍꯜ ꯏꯄꯨ, ꯒꯤꯔꯤꯙꯥꯔꯤ, ꯄꯥꯛꯄꯤ ꯑꯃꯗꯤ ꯏꯟꯗꯤꯔꯥꯗ ꯃꯊꯪ ꯈꯨꯔꯨꯝꯗꯨꯅ ꯀꯠꯂꯤ꯫ ꯔꯣꯃꯦꯟꯁꯨ ꯈꯨꯔꯨꯝꯕꯗꯨꯗ ꯕ꯭ꯔꯤꯟꯗꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯌꯥꯎꯏ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥ ꯈꯪꯕ ꯃꯇꯧꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯣꯌꯣꯟ ꯃꯇꯝ ꯑꯃꯒꯤ ꯃꯌꯨꯝ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃꯥꯒꯤ ꯂꯩꯍꯧꯔꯤꯕ ꯃꯔꯤ-ꯃꯇꯥ ꯅꯤꯉꯣꯜꯁꯤꯡ ꯂꯣꯏꯅ ꯃꯁꯤꯡ ꯁꯨꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯅꯤꯄꯨꯔꯕꯨ ꯇꯣꯏꯅ ꯃꯃꯤꯠꯇ ꯎꯔꯛꯏ, ꯅꯨꯡꯁꯤꯔꯛꯏ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯍꯩꯕꯣꯛꯁꯤꯡ ꯀꯥꯈꯤꯕ ꯐꯥꯎꯕ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯃꯤꯠꯇꯒꯤ ꯇꯥꯔꯛꯄ ꯃꯄꯤꯗꯣ ꯈꯨꯗꯩꯗ ꯃꯆꯤꯗ ꯇꯩꯊꯣꯛꯏ꯫ ꯃꯁꯨ ꯑꯅꯤꯕꯨ ꯅꯨꯡꯁꯤꯅ ꯕꯣꯔ ꯄꯤꯕꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯅꯨꯡꯊꯤꯜꯗ ꯅꯨꯄꯤ ꯃꯈꯩ ꯕꯥꯂꯥꯁꯨ ꯌꯥꯎꯅ ꯕꯤꯍꯨꯒꯤ ꯖꯒꯣꯏ ꯌꯦꯡꯂꯨꯁꯤ ꯍꯥꯏꯅ ꯍꯧꯅꯩ꯫ ꯕ꯭ꯔꯤꯟꯗꯥꯗꯤ ꯁꯣꯝꯗ ꯔꯣꯃꯦꯟꯅ ꯂꯩꯔꯛꯏ ꯍꯥꯏꯕ ꯃꯥꯒꯤ ꯐꯤꯔꯣꯜꯗꯣ ꯄꯨꯊꯣꯛꯇꯨꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯏ꯫ ꯑꯉꯧꯕ ꯃꯆꯨꯒꯤ ꯕ꯭ꯂꯥꯎꯁ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯐꯨꯔꯤꯠꯇꯣ ꯂꯤꯠꯁꯤꯜꯂꯒ ꯆꯥꯕ꯭ꯔꯥ ꯌꯦꯡꯕꯗ ꯆꯞ ꯍꯦꯛ ꯆꯥꯔꯦ꯫ ꯀꯌꯥꯗ ꯍꯩꯅ ꯅꯥꯞꯁꯨ ꯌꯥꯎꯗꯅ ꯃꯤꯠꯌꯦꯡꯅ ꯅꯥꯞ ꯂꯧꯔꯒ ꯂꯩꯔꯛꯄꯗ ꯑꯩꯉꯣꯟꯗ ꯆꯞ ꯆꯥꯔꯤꯕ ꯈꯟꯖꯔꯨꯏ꯫ ꯔꯣꯃꯦꯟꯅꯗꯤ ꯕ꯭ꯔꯤꯟꯗꯥꯒꯤ ꯐꯨꯔꯤꯠ ꯑꯃꯟꯕꯗꯣ ꯂꯣꯟꯅ ꯄꯨꯔꯒ ꯃꯥꯟꯅꯕ ꯈꯜꯂꯒ ꯂꯩꯔꯛꯄꯅꯤ ꯍꯥꯏꯕꯗꯤ ꯕ꯭ꯔꯤꯟꯗꯥꯅ ꯈꯪꯖꯗꯦ꯫ ꯕ꯭ꯔꯤꯟꯗꯥꯅ ꯈꯜꯂꯤ, ꯑꯩꯅ ꯃꯥꯒꯤꯐꯨꯔꯤꯠ ꯑꯃꯈꯛꯇꯪ ꯄꯥꯝꯖꯅ ꯂꯤꯠꯍꯟꯅꯤꯡꯗꯨꯅ ꯊꯣꯜꯂꯨꯕꯗꯤ ꯀꯌꯥꯗ ꯄꯛꯅꯔꯝꯗ꯭ꯔꯤꯕ ꯑꯩꯁꯤꯕꯨ ꯃꯄꯣꯛ ꯀꯌꯥ ꯐꯠꯂꯛꯇꯕ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯖꯥꯠꯂꯥ? ꯔꯇꯟꯒꯤ ꯃꯆꯦꯅ ꯑꯩꯕꯨ ꯎ ꯃꯪꯒꯣꯜꯅꯤ ꯍꯥꯏꯅ ꯆꯩꯕꯤꯈꯤ꯫ ꯑꯩꯅ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛꯇ ꯑꯀꯥꯏꯕ ꯉꯥꯛꯇ ꯑꯣꯏꯔꯤꯕꯁꯤꯕꯨ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠꯇꯨꯅ ꯐꯖꯔꯕ ꯀꯨꯆꯨꯗꯨꯒꯤ ꯃꯊꯛꯇ ꯀꯨꯞꯄꯗꯨꯗ ꯀꯌꯥꯗ ꯄꯛꯆꯔꯤꯕ ꯃꯥꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗꯨꯗ ꯁꯦꯠ ꯆꯥꯕꯗꯣ ꯄꯛꯆꯒꯅꯤ ꯈꯟꯗꯨꯅ ꯔꯣꯃꯦꯟꯅ ꯄꯥꯝꯖꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯕ꯭ꯔꯤꯟꯗꯥꯅ ꯐꯤꯖꯦꯠ
ꯂꯨꯍꯣꯡꯒꯗꯧꯔꯦ ꯈꯪꯂꯛꯄ ꯇꯥꯟꯖꯥꯗ ꯔꯣꯃꯦꯟꯗꯤ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯍꯦꯛꯇ ꯊꯣꯛꯈꯤꯒꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯕ꯭ꯔꯤꯟꯗꯥꯒꯤ ꯃꯄꯨꯛꯅꯤꯡꯕꯨꯗꯤ ꯇꯠꯇꯅ ꯋꯥꯍꯟꯕꯤꯔꯤ ꯑꯃꯨꯛ ꯄꯥꯝꯖꯅ ꯂꯩꯔꯛꯄ ꯐꯨꯔꯤꯠꯇꯨꯕꯨ ꯕ꯭ꯔꯤꯟꯗꯥꯅ ꯂꯤꯠꯂꯒ ꯐꯖꯕ꯭ꯔꯥ ꯄꯛꯆꯕ꯭ꯔꯥ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯔꯛꯎ ꯍꯥꯏꯅ ꯀꯦꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯃꯗꯤ ꯔꯣꯃꯦꯟꯅ ꯕ꯭ꯔꯤꯟꯗꯥꯒꯤ ꯃꯐꯝꯗ ꯑꯃꯨꯛꯇꯁꯨ ꯄꯤꯕꯤꯗꯦ ꯕ꯭ꯔꯤꯟꯗꯥꯒꯤ ꯃꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯣꯟꯖꯕꯒꯨꯝ ꯇꯧꯐꯝ ꯈꯪꯗꯕ ꯑꯃꯁꯨ ꯄꯣꯛꯍꯟꯕꯤꯕꯒꯨꯝ ꯇꯧꯔꯤ ꯏꯊꯛ ꯀꯥꯔꯛꯄ ꯖ꯭ꯋꯥꯔꯒꯤ ꯏꯁꯤꯡꯅ ꯑꯣꯟꯅ ꯁꯃꯨꯗ꯭ꯔ ꯃꯌꯥꯏꯗ ꯁꯥꯟꯅꯖꯒꯗꯕꯗꯣ ꯂꯩꯔꯥꯏꯒꯤ ꯅꯨꯡꯖꯥꯎꯗ ꯏꯁꯤꯟꯗꯨꯅ ꯆꯩꯈꯥꯏꯗꯨꯅ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯔꯦ ꯕ꯭ꯔꯤꯟꯗꯥꯒꯤ ꯈꯟꯖꯔꯨꯕ ꯋꯥꯈꯜ ꯑꯍꯟꯕ ꯐꯤꯗꯣ ꯁꯦꯠꯂꯒ ꯕ꯭ꯔꯤꯟꯗꯥ ꯃꯥꯏꯕꯦꯝꯃ ꯑꯃꯗꯤ ꯃꯗꯣꯝꯆꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯀꯦꯅ ꯊꯣꯛꯆꯔꯛꯏ ꯑꯃꯔꯣꯝꯗ ꯃꯃꯥꯡꯗ ꯐꯣꯡꯅ ꯂꯦꯞꯇꯨꯅ ꯌꯦꯡꯕ ꯉꯝꯖꯗ꯭ꯔꯒꯁꯨ ꯔꯣꯃꯦꯟꯅ ꯂꯣꯟꯅ ꯕ꯭ꯔꯤꯟꯗꯥꯕꯨ ꯌꯦꯡꯖꯔꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯃꯩ ꯉꯥꯟꯅ ꯊꯥꯜꯂꯒ ꯁꯦꯝꯂꯤꯕ ꯁ꯭ꯇꯦꯖꯇꯨꯗ ꯑꯁꯥꯃꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯖꯥꯇꯤꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯕꯤꯍꯨꯒꯤ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯂꯦ ꯖꯒꯣꯏꯗꯣ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯏ ꯖꯒꯣꯏ ꯁꯥꯕ ꯇꯤꯝ ꯑꯅꯤ ꯁꯥꯕ ꯂꯣꯏꯔꯛꯂꯕ ꯀꯥꯟꯗ ꯘꯔꯤ ꯌꯦꯡꯂꯨꯕꯗ ꯃꯇꯝꯗꯣ ꯐꯅ ꯌꯥꯝꯅ ꯊꯦꯡꯂꯝꯂꯦ ꯌꯨꯝꯗ ꯙꯨꯛ ꯊꯥꯎꯃꯩ ꯊꯥꯕꯤꯅꯕ ꯃꯤ ꯂꯩꯍꯧꯗꯦ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯌꯨꯝ ꯌꯧꯔꯒ ꯁꯟꯙ꯭ꯌꯥꯒꯤ ꯙꯨꯛ ꯊꯥꯎꯃꯩ ꯊꯥꯅꯕ ꯍꯣꯠꯅꯈ꯭ꯔꯦ ꯕ꯭ꯔꯤꯟꯗꯥ ꯆꯩꯔꯥꯎꯕꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤ ꯍꯥꯏꯕꯗꯨꯗ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯤ ꯊꯣꯡꯗ꯭ꯔꯦ ꯏꯟꯗꯤꯔꯥꯅ ꯕ꯭ꯔꯤꯟꯗꯥ ꯑꯃꯗꯤ ꯔꯣꯃꯦꯟꯒꯤ ꯆꯥꯅꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯄꯨꯈꯝ ꯑꯃꯗ ꯍꯥꯞꯂꯒ ꯊꯤꯟꯕꯤꯔꯛꯏ ꯔꯣꯃꯦꯟꯁꯨ ꯆꯠꯊꯣꯛꯂꯨꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇꯨꯅ ꯕ꯭ꯔꯤꯟꯗꯥꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯏꯃꯨꯡ ꯑꯆꯧꯕꯗ ꯇ꯭ꯔꯪꯀꯣꯜ ꯑꯃ ꯂꯥꯛꯏ ꯗꯦꯜꯂꯤꯗ ꯐꯦꯁꯟ ꯗꯤꯖꯥꯏꯅꯤꯡꯒꯤ ꯃꯍꯩ ꯇꯝꯂꯤꯕꯤ ꯒꯤꯔꯤꯙꯥꯔꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯐꯖꯕꯤ ꯃꯥꯒꯤ ꯂꯩꯐꯝ ꯚꯔꯥꯒꯤ ꯌꯨꯝꯗ ꯉꯔꯥꯡꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯃꯤꯅ ꯉꯥꯡꯅꯕꯗ ꯑꯁꯥꯃꯤ ꯄꯥꯈꯪ ꯄꯪꯀꯖ ꯕꯔꯨꯋꯥ ꯀꯧꯕ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯍꯣꯇꯦꯜ ꯃꯦꯅꯦꯖꯃꯦꯟ ꯇꯝꯕ ꯑꯃꯒ ꯂꯣꯠꯇꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯔꯤ ꯍꯥꯏꯅ ꯇꯝꯂꯛꯏ ꯄꯥꯎꯗꯣ ꯇꯥꯕꯗ ꯒꯤꯔꯤꯙꯥꯔꯤ ꯁꯥꯎꯕꯅ ꯋꯥ ꯑꯃꯠꯇ ꯃꯐꯝ ꯈꯪꯅ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯦ ꯌꯥꯝꯅ ꯊꯨꯅ ꯗꯤꯜꯂꯤ ꯆꯠꯂꯒ ꯃꯆꯥꯅꯨꯄꯤ ꯊꯤꯔꯨꯕ ꯇꯥꯔꯤ ꯒꯤꯔꯤꯙꯥꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇ꯭ꯔꯦꯚꯦꯜ ꯑꯦꯖꯦꯟꯁꯤ ꯑꯃꯗ ꯉꯥꯡꯅꯔꯒ ꯗꯦꯜꯂꯤꯒꯤ ꯇꯤꯀꯦꯠ ꯐꯪꯗꯨꯅ ꯐ꯭ꯂꯥꯏꯠꯇ ꯗꯦꯜꯂꯤ ꯆꯠꯈ꯭ꯔꯦ ꯃꯔꯤ ꯃꯈꯣꯡ ꯃꯨꯟꯅ ꯊꯤꯒꯠꯂꯨꯕꯗ ꯅꯨꯄꯥꯗꯣ ꯄꯪꯀꯖ ꯕꯔꯨꯋꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯦ ꯃꯁꯛ ꯃꯇꯧꯗꯤ ꯐꯖꯩ ꯃꯈꯣꯏ ꯑꯅꯤ ꯗꯦꯜꯂꯤꯗ ꯑꯃꯨꯛ ꯑꯅꯤꯔꯛ ꯎꯅꯕꯗꯒꯤ ꯑꯅꯤꯃꯛ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯨꯗ ꯑꯁꯥꯃꯤ ꯂꯣꯟꯗ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯔꯨꯏ ꯐꯖꯕꯤꯅ ꯑꯁꯥꯃꯤ ꯃꯔꯣꯜꯗ ꯃꯃꯥ ꯂꯣꯟꯕꯨ ꯉꯥꯡꯕ ꯉꯝꯕꯅ ꯃꯈꯣꯏ ꯑꯅꯤ ꯆꯨꯝꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯨꯕꯗꯒꯤ ꯃꯃꯩꯗ ꯍꯦꯟꯅ ꯅꯛꯁꯤꯟꯅꯔꯛꯈꯤ ꯗꯦꯜꯂꯤꯗꯒꯤ ꯌꯨꯝꯗ ꯊꯣꯔꯛꯄꯗ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯍꯧꯅꯗꯨꯅ ꯊꯣꯡꯃꯤꯟꯅꯔꯛꯄ ꯑꯅꯤꯔꯛ ꯌꯥꯎꯈ꯭ರೆ ꯄꯪꯀꯖ ꯐꯖꯕꯤꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯃꯔꯛꯇ ꯑꯃꯨꯛ ꯑꯅꯤꯔꯛꯁꯨ ꯂꯥꯛꯂꯝꯂꯦ ꯒꯤꯔꯤꯙꯥꯔꯤ ꯃꯆꯥꯅꯨꯄꯤꯕꯨ ꯂꯨꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯔꯒ ꯊꯦꯝꯗꯨꯅ ꯃꯌꯨꯝꯗ ꯄꯨꯊꯣꯔꯛꯂꯦ ꯒꯨꯋꯥꯍꯥꯇꯤ ꯌꯧꯔꯒ ꯄꯪꯀꯖ ꯕꯔꯨꯋꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯒꯤꯔꯤꯙꯥꯔꯤꯒꯤꯗ ꯂꯥꯛꯇꯨꯅ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯅꯩ ꯑꯗꯨꯕు ꯒꯤꯔꯤꯙꯥꯔꯤꯅ ꯖꯥꯠ ꯃꯥꯟꯅꯗꯕꯅꯤꯅ ꯍꯌꯦꯡ ꯃꯃꯩꯗ ꯆꯤꯟꯖꯥꯛꯇ ꯑꯃꯗ ꯍꯥꯏꯅꯔꯛꯇꯗꯨꯅ ꯁꯣꯏꯗꯅ ꯀꯥꯏꯅꯕ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛꯇꯤ ꯃꯨꯟꯅ ꯈꯪꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯒꯤ ꯄꯪꯀꯖꯀꯤ ꯃꯃꯥ ꯃꯄꯥꯗꯨ ꯍꯟꯈꯤ ꯃꯆꯥꯅꯨꯄꯤꯕꯨ ꯃꯇꯝ ꯈꯔ ꯗꯦꯜꯂꯤ ꯆꯠꯍꯟꯗꯅ ꯃꯌꯨꯝꯗ ꯊꯝꯂꯦ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯐꯖꯕꯤ ꯕ꯭ꯔꯤꯟꯗꯥꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯆꯪꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯩ ꯃꯈꯣꯏ ꯑꯅꯤ ꯃꯃꯥꯟꯅꯕꯤꯒꯨꯝ ꯅꯛꯁꯤꯟꯅꯔꯦ ꯐꯖꯕꯤꯅ ꯇꯛꯁꯤꯟꯃꯟꯕꯗꯒꯤ ꯕ꯭ꯔꯤꯟꯗꯥ ꯃꯥꯒ ꯔꯣꯃꯦꯟꯒ ꯑꯍꯥꯟꯕ ꯅꯨꯡꯁꯤꯅꯔꯛꯄ ꯍꯧꯔꯛꯄꯒꯤ ꯃꯇꯥꯡꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯁ꯭ꯇꯦꯖꯇꯨ ꯐꯥꯎꯕ ꯋꯥꯔꯤ ꯃꯇꯦꯛ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤ ꯕ꯭ꯔꯤꯟꯗꯥꯒꯤ ꯑꯋꯥꯕ ꯋꯥꯔꯤꯁꯤꯡꯗ ꯃꯊꯪ ꯇꯥꯔꯨꯔꯒ ꯐꯖꯕꯤꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯍꯟꯕꯤꯕꯒꯨm ꯇꯧꯔꯨꯔꯦ ꯐꯖꯕꯤꯒꯤ ꯋꯥꯈꯜꯗ ꯄꯪꯀꯖꯅ ꯍꯧꯖꯤꯛ ꯃꯥꯕꯨ ꯁꯥꯎꯕꯗꯒꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯒ ꯂꯨꯍꯣꯡꯈ꯭ꯔꯕꯗꯤ ꯃꯥꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯊꯨꯡꯂꯔꯣꯏ ꯈꯜꯂꯛꯏ ꯐꯖꯕꯤ ꯂꯣꯟꯅ ꯄꯪꯀꯖꯇ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯄꯪꯀꯖꯁꯨ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯄꯗꯒꯤ ꯐꯖꯕꯤ ꯑꯃꯨꯛ ꯍꯟꯅ ꯄꯪꯀꯖꯇ ꯆꯦꯟꯈ꯭ꯔꯦ ꯍꯟꯗꯛꯃꯨꯛꯇꯤ ꯒꯤꯔꯤꯙꯥꯔꯤꯒꯤ ꯊꯃꯣꯏ ꯃꯄꯨꯡ ꯑꯣꯏꯅ ꯀꯥꯏꯔꯦ ꯀꯅꯥ ꯑꯃꯠꯇꯅ ꯍꯥꯏꯕ ꯇꯥꯈꯤꯗ꯭ꯔꯦ ꯃꯆꯥꯅꯨꯄꯤ ꯁꯤꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯂꯩꯔꯦ ꯑꯍꯜ ꯅꯣꯏꯌꯣꯟꯅ ꯍꯥꯏꯕ ꯐꯥꯎꯕ ꯇꯥꯈꯤꯗ꯭ꯔꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯔꯣꯃꯦꯟꯅ ꯒꯤꯔꯤꯙꯥꯔꯤꯗ ꯊꯦꯝꯖꯤꯟꯕ ꯋꯥꯍꯩꯅ ꯍꯥꯏꯔꯛꯏ ꯈꯨꯔꯥꯏꯉꯣ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯍꯩꯔꯕ ꯉꯥꯛꯇꯅꯤ ꯃꯁꯥꯒꯤ ꯇꯨꯡꯒꯤ ꯐꯤꯔꯦꯞ ꯈꯪꯖꯕ ꯌꯥꯔꯕꯅꯤ ꯃꯁꯥ ꯌꯥꯅꯗꯨꯅ ꯆꯦꯟꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯁꯃꯥꯖꯀꯤ ꯃꯔꯝꯗ ꯃꯤꯅ ꯐꯖꯗꯅ ꯉꯥꯡꯅꯈꯤꯗꯅꯕ ꯂꯨꯍꯣꯡꯕꯤꯈꯤꯕꯅ ꯐꯔꯒꯗ꯭ꯔꯥ ꯖꯥꯇꯤ ꯄꯟꯕ ꯔꯣꯃꯦꯟꯒꯤ ꯋꯥꯍꯩꯗꯨꯗ ꯒꯤꯔꯤꯙꯥꯔꯤ ꯔꯣꯃꯦꯟꯒꯤ ꯋꯥꯗꯨ ꯆꯨꯝꯒꯗ꯭ꯔꯥ ꯈꯜꯂꯛꯂꯦ ꯅꯨꯄꯥ ꯃꯌꯨꯝꯗ ꯔꯣꯃꯦꯟ ꯆꯠꯇꯨꯅ ꯄꯪꯀꯖꯀꯤ ꯑꯄꯣꯛꯄ
Biren Barua Kohalure, Asuna Kotabi Amini Pankaj Baruagi Luhong Bakale, Mitara Marini Panu, Tapishan with the Lemnare. Asami Amni Manipuri, Ani Kitalevi Tankai the Pazabibu own Tamduna, Diva, Hawan, Amawara Luhome, Kazabi, Luhong, Bada Romena, Ahimungsil, Animal Siena, own Potnam, Mating Suna, Ganna, Unaba Ganna Honaki, Matanda Matangum, Honabadu Uraga, Mabung, Aseng, Mabuk Sengba Roman Bukiri Darina, Bunsi Supamata Sangan Lavinara Sukai de Kalagi, Natidi, Giridarigi, Haibabu, Manau Patla Bungon, Dol, Matani Palaga, Mimosa, Alisa, Mangare, Matana Pilu Honkra, Matum Kida, Giridari, Ishori, Mapamda, Naksin Bagi, Wakala, Pogundore, Mapa, Halnuyon, Sukno, Sojilale, Madam Kra, Tabalebu, Mandita, Tablo, Bagi Wakala, to the Moksatuna mystery of Unarure, Mandi Saba Hore, Naki, Romanto, Giridari, Matwai, Nuazina, Muti, Ayuta, Amok Miranda, Amusatuna, Mandi, Sari, Chili, Nata. Ngata manung saba pumloy loy raga ingen gi kang numitadi Radha Krishna gi phijol sura loina honglaga mandir singa daba yade haibagi pandamda honarei giridhari na khanjabada kumsi mandir sima saba loisilagadi mathangi chahida karigumba Ramdhana katke hai siba daga bandhuga kanga ani katpa ngamdragadi mana oina katlage khalai Manipur talaga lai shaba ama tanaraga daga bandhugi murti ama tang saraga mathang tahida katpa ngamlabadi kangdi Guwahati da charabasu yagani khanjai leptana mana phutingda Unabana Mandi Saba Takpa Nanba Rang Bang Haiba wearing Punamak Lore Aya Prahadana Hozai Digi Isai Oza Gorobidu Matam Kranek Lugana Magi Yundala Hele Nagagi Nupimata Aray Makai Kungalaga Amata Sitadana Gangi de Kubak Isai Zali Saba Tambili Indira na Puksabi Balasu Dogoi Tamba Yauri Nase Anandida Dali Sabato, Hairabadi, Mama Sukara Tapiu Hajay, Romana Man Hospital, the Nari, the Tax in Mirakiba, Ahing Manakta, Lake Tuna, Sandikiba, Maraiba, Makutam, Duna, like Hole, Raying Bikiba, Amusu, Danang, Makedi Puri, Hayang Makedi Puri, Ahanbas, Little Ranu, Haikiba, Magi Damota, Rindagi Damota, Tatana. Wazeri bi masal balagi sanagi likmari amadi mana kangi de yawada sijanaba thabige khanduna chingnaga sahali ngagi thasi yoragle romen balagi sana lawbirure ma brindada phawba khangande somda kangi mandir hongmugi laigi botang kayadi apina makhut thaibanina laigi chura yawna phijol hongnaba mayek haptuna sem thaba loire ingen gi nini panba kang Yoragle, Ayutagi Hona Mando, Amadi Mandir Apoido, Ningchina decoration tauba, Mainum Pat Pit tauba, Doire, Mamon Puzari, Ani Sanatumiga, Manipuri, Bastigi, Mainuga, Makoi, Anina, Dak, Tung Takpa, Hokre, Sabatakpa, Ishe no Mainum, buying the single wife, Asam Mukurima, Giridana, Luina, Putok Libani. Assamda laiba Maitai Khurung ayambada Pujari thabakse nupina ayamba tongnai laigi luk katpa ama loisilale giridari bu pokpa hal noyon masa sonbana mandir hongba yawba ngamdre laigi luk ama mamau indirana mapubokna phangjanaba bamon gidagi makoigi yum tana thilai ningthina semlaga ahandu pijaramle somda mandurtasu chakluk thaduna chak yenkang yenba loiduna chak taklamle Maitai legagi ni pulama amata Sadana Prasadi Pangba Yaure Bamun Sanatumina Pakora Yelakpa Matamda Romeni Jalukta Pakora Atoga Anika Habla Kalaga Happy Brindagi Jaluk Mapaya Roda Inama Nakoi Tadasu Pakora Ani Habla Vanina Namagisu Ani Hablam Lage Taromen Korean Saudanaba
ꯍꯥꯏꯔꯒ ꯄꯀꯧꯔꯥ ꯑꯅꯤ ꯊꯥꯗꯔꯛꯏ ꯆꯥꯕ ꯊꯛꯄ ꯂꯣꯏꯁꯤꯜꯂꯛꯂꯦ ꯕꯥꯃꯣꯟ ꯁꯅꯥꯇꯣꯝꯕꯤ ꯋꯥꯔ ꯃꯥꯜꯂꯦ ꯍꯨꯃꯥꯡ ꯍꯟꯗꯣꯛꯇꯨꯅ ꯐꯛ ꯑꯃꯗ ꯐꯝꯂꯒ ꯍꯨꯃꯥꯏ ꯍꯨꯝꯗꯨꯅ ꯂꯩ ꯕ꯭ꯔꯤꯟꯗꯥ ꯉꯁꯥꯏ ꯄꯀꯧꯔꯥ ꯑꯅꯤ ꯍꯥꯞꯂꯝꯕꯗꯨꯗ ꯆꯥꯕ ꯂꯣꯏꯔꯒ ꯁꯅꯥꯇꯣꯝꯕꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ ꯄꯨꯖꯥꯔꯤ ꯍꯩꯀꯣ ꯆꯥꯛ ꯌꯦꯟꯁꯥꯡ ꯌꯥꯝꯅ ꯍꯥꯎꯑꯦ ꯑꯁꯣꯏꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ ꯁꯅꯥꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ ꯀꯗꯥꯏꯗꯒꯤꯅꯣꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯇꯧꯖ ꯁꯥꯔꯤꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯅꯨꯄꯥꯅ ꯊꯣꯡꯏ ꯍꯥꯏꯅꯩ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯄꯤꯅ ꯂꯣꯏꯅ ꯇꯥꯏꯅꯗꯅ ꯑꯁꯨꯝꯅ ꯋꯥꯅ ꯑꯌꯨꯛꯀꯤ ꯆꯥ ꯊꯛꯄꯒꯤ ꯂꯥꯡꯕꯗꯤ ꯂꯣꯏꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯀꯨꯝꯍꯩꯅ ꯉꯥꯏꯁꯤꯜꯂꯛꯂꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯑꯅꯟꯗꯤꯅ ꯃꯅꯥꯎ ꯕꯂꯥꯕꯨ ꯅꯤꯡꯊꯤꯅ ꯀꯦꯕꯤꯗꯨꯅ ꯃꯁꯝꯒꯗꯣ ꯐꯖꯅ ꯍꯥꯠꯄꯤꯗꯨꯅ ꯁꯝꯐꯥꯕꯤ ꯐꯥꯕꯤꯔꯦ ꯅꯨꯃꯤꯗꯥꯡꯗ ꯍꯣꯔꯦꯟ ꯕꯂꯥꯅ ꯖꯒꯣꯏ ꯁꯥꯕꯗ ꯊꯥꯅꯅꯕ ꯂꯨꯄꯥ 10 ꯆꯠꯄꯤ ꯑꯍꯟꯕ ꯉꯥꯛꯇ ꯄꯔꯦꯡ ꯑꯃꯁꯨ ꯂꯦꯡꯂꯒ ꯊꯝꯂꯤ ꯏꯟꯗꯤꯔꯥꯅ ꯃꯥꯒꯤ ꯂꯩꯖꯕ ꯁꯅꯥ ꯃꯌꯥꯝꯗꯣ ꯄꯨꯊꯣꯛꯇꯨꯅ ꯁꯦꯡꯂꯤ ꯃꯃꯥ ꯄꯣꯛꯄꯥꯛꯄꯤꯅ ꯐꯅꯦꯛ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯃꯆꯨꯒꯤ ꯃꯥꯅ ꯂꯣꯟꯕꯗꯣ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯆꯥꯒꯤ ꯉꯁꯤꯒꯤ ꯁꯤ ꯁꯦꯠꯍꯜꯂꯨ ꯍꯥꯏꯅ ꯄꯤꯔꯔꯦ ꯃꯥꯒꯤ ꯍꯥꯏꯕꯁꯦ ꯃꯇꯥꯡ ꯃꯇꯝ ꯌꯧꯔꯛꯂꯕꯗꯤ ꯌꯥꯗ ꯃꯥꯜꯂꯦ ꯃꯥꯅ ꯉꯝꯕ ꯏꯪꯕ ꯂꯣꯏꯅꯃꯛ ꯄꯨꯊꯣꯔꯛꯏ ꯔꯣꯃꯦꯟꯁꯨ ꯃꯇꯥꯡ ꯆꯥꯔꯦ ꯈꯜꯂꯛꯂ ꯃꯥꯜꯂꯦ ꯑꯅꯟꯗꯤꯕꯨ ꯑꯃꯨꯛꯇ ꯆꯪꯂꯛꯈꯣ ꯍꯥꯏꯅ ꯀꯧꯔꯛꯏ ꯃꯥꯅ ꯑꯗꯨꯝꯅ ꯑꯃꯨꯛꯇꯁꯨ ꯍꯥꯟꯅ ꯀꯧꯗꯕꯗꯨꯗ ꯑꯅꯟꯗꯤ ꯉꯁꯤꯗꯤ ꯑꯅꯧꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯨꯕꯒꯨꯝ ꯇꯧꯖꯩ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯔꯣꯃꯦꯟ ꯃꯥꯅ ꯁꯤꯡꯂꯒ ꯁꯥꯍꯜꯂꯨꯕ ꯃꯆꯜ ꯕꯂꯥꯒꯤ ꯁꯅꯥ ꯃꯔꯤꯗꯣ ꯄꯨꯊꯣꯛꯂꯒ ꯕ꯭ꯔꯤꯟꯗꯥꯗ ꯄꯤ ꯕ꯭ꯔꯤꯟꯗꯥ ꯌꯥꯝꯅ ꯉꯛꯅ ꯁꯤꯕꯨ ꯀꯅꯥꯒꯤꯅꯣ ꯔꯣꯃꯦꯟꯅ ꯍꯪꯂꯛꯏ ꯀꯅꯥꯒꯤ ꯃꯥꯟꯕꯒꯦ ꯕ꯭ꯔꯤꯟꯗꯥ ꯉꯥꯏꯍꯥꯛꯇꯪ ꯈꯨꯝꯗꯅ ꯋꯥꯈꯜ ꯇꯧꯏ ꯕꯂꯥꯒꯤ ꯑꯣꯟꯊꯣꯛꯅ ꯇꯥꯟ ꯆꯥꯔꯦꯗ ꯑꯩꯁꯨ ꯈꯟꯖꯔꯝꯕꯅꯦ ꯏꯅꯥꯎ ꯕꯂꯥꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯖꯕꯅꯦ ꯑꯁꯤꯒꯨꯝꯕ ꯑꯃꯇꯪ ꯇꯝꯕꯤꯁꯤꯔꯥ ꯍꯥꯏꯅ ꯔꯣꯃꯦꯟꯅ ꯁꯤꯟꯕꯤꯔꯛꯄ ꯃꯇꯥꯡ ꯌꯥꯝ ꯆꯥꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩ ꯃꯥꯒꯤ ꯉꯛꯁꯝꯗ ꯁꯤꯕꯤꯔꯨꯔꯒꯦ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯕ꯭ꯔꯤꯟꯗꯥ ꯕꯂꯥꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ ꯕꯂꯥꯒꯤ ꯉꯛꯁꯝꯗ ꯁꯅꯥꯒꯤ ꯂꯤꯛ ꯃꯔꯤꯗꯣ ꯁꯤꯖꯤꯟꯕꯤꯔꯦ ꯕꯂꯥ ꯀꯌꯥꯗ ꯍꯔꯥꯎꯖꯔꯤꯕ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯇꯣꯞꯄ ꯃꯤ ꯑꯃꯅ ꯄꯤꯕ ꯑꯍꯥꯟꯕ ꯈꯨꯗꯣꯜꯁꯨ ꯃꯁꯤꯅ ꯑꯣꯏꯔꯤ ꯃꯆꯦꯒꯤ ꯈꯖꯥꯏꯗ ꯅꯨꯡꯁꯤꯅ ꯆꯨꯞꯂꯒ ꯃꯆꯦꯕꯨ ꯏꯆꯦ ꯍꯥꯏꯅ ꯆꯦꯅ ꯀꯣꯟꯖꯩ ꯕ꯭ꯔꯤꯟꯗꯥꯅꯁꯨ ꯕꯂꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯣ ꯎꯔꯒ ꯏꯟꯗꯤꯔꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤ ꯔꯣꯃꯦꯟꯁꯨ ꯂꯥꯞꯅ ꯌꯦꯡꯗꯨꯅ ꯂꯩꯕꯅ ꯂꯣꯏꯅꯃꯛ ꯎꯔꯤ ꯃꯥꯁꯨ ꯃꯤꯂꯨꯗꯒꯤ ꯇꯥꯔꯛꯄ ꯃꯄꯤꯗꯣ ꯇꯩꯊꯣꯛꯈꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯥꯒꯤ ꯈꯟꯊꯕ ꯈꯖꯤꯛꯇꯪ ꯋꯥꯠꯈꯤꯕ ꯊꯧꯔꯥꯡ ꯑꯃꯅ ꯃꯥꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯦ ꯃꯥꯗꯤ ꯕ꯭ꯔꯤꯟꯗꯥꯒꯤ ꯑꯍꯥꯟꯕꯒꯤ ꯋꯥꯍꯩꯗ ꯁꯤꯕꯨ ꯀꯅꯥꯒꯤꯅꯣ ꯔꯣꯃꯦꯟ ꯕ꯭ꯔꯤꯟꯗꯥꯒꯤ ꯋꯥꯍꯪ ꯑꯃꯗꯨꯅ ꯃꯀꯣꯛꯇ ꯋꯥꯍꯪ ꯑꯅꯤꯈꯛ ꯆꯣꯡꯊꯣꯔꯛꯏ ꯃꯗꯨꯗꯤ ꯃꯥꯅ ꯁꯅꯥ ꯃꯔꯤ ꯁꯥꯕ ꯃꯇꯝꯗ ꯑꯅꯤ ꯁꯥꯔꯝꯒꯗꯕꯅꯤ ꯃꯥꯌꯥꯝꯅ ꯊꯨꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯕ꯭ꯔꯤꯟꯗꯥꯒꯤ ꯃꯥꯟꯅꯕ ꯁꯅꯥ ꯃꯔꯤ ꯑꯃ ꯁꯥꯔꯒꯦ ꯈꯜꯂꯛꯏ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯆꯥꯎꯔꯕꯅꯤꯅ ꯐꯅꯦꯛ ꯃꯄꯥꯟ ꯅꯥꯏꯕ ꯁꯦꯠꯄꯗꯗꯤ ꯕꯂꯥ ꯂꯩꯁꯥꯕꯤ ꯑꯆꯧꯕꯗꯨ ꯃꯉꯥꯏꯔꯦ ꯃꯅꯤꯄꯨꯔꯒꯤ ꯆꯠꯅꯕꯤ ꯐꯖꯅ ꯈꯪꯅ ꯀꯦꯕꯤꯕꯅꯤꯅ ꯃꯆꯨ ꯇꯥꯕꯗꯤ ꯕꯂꯥꯅ ꯂꯣꯏꯅ ꯍꯦꯜꯂꯤ ꯅꯤꯡꯊꯤꯅ ꯐꯤꯖꯦꯠ ꯂꯩꯇꯦꯡꯒ ꯂꯣꯏꯅꯅ ꯃꯃꯥꯕꯣꯛ ꯃꯆꯦ ꯑꯅꯟꯗꯤꯒꯤ ꯃꯃꯥꯡ ꯊꯥꯔꯒ ꯃꯟꯗꯤꯔ ꯍꯣꯡꯒꯗꯧꯔꯤꯕ ꯕꯥꯃꯣꯟꯒꯤ ꯃꯥꯟꯗꯣꯞ ꯇꯥꯅ ꯆꯪꯂꯛꯄꯗꯣ ꯎꯕꯗ ꯕꯂꯥꯕꯨ ꯃꯤꯄꯨꯡ ꯇꯤꯡꯅ ꯌꯦꯡꯅꯩ ꯑꯎꯕꯁꯤꯡꯅ ꯃꯥ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯑꯣꯟꯊꯣꯛꯅ ꯐꯖꯩꯗ ꯍꯥꯏꯕ ꯍꯧꯔꯛꯂꯦ ꯃꯥꯗꯤ ꯆꯍꯤ 19 ꯃꯄꯨꯡꯗ ꯉꯥꯏꯔꯤꯕꯅꯤ ꯈꯔꯅ ꯒꯤꯔꯤꯙꯥꯔꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯌꯥꯎꯏ ꯈꯔ ꯑꯃꯅ ꯃꯅꯥꯎ ꯅꯨꯄꯥꯒꯤꯅꯤ ꯍꯥꯏꯕꯁꯨ ꯌꯥꯎꯏ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯅꯨꯄꯥꯒꯤ ꯖꯌꯗꯦꯕ ꯍꯧꯈ꯭ꯔꯦ ꯅꯨꯄꯥꯒꯤ ꯖꯌꯗꯦꯕ ꯂꯣꯏꯔꯒ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯆꯥꯂꯤ ꯁꯥꯕ ꯍꯧꯅꯕ ꯂꯩꯁꯥꯕꯤꯁꯤꯡ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗ ꯊꯣꯔꯛꯂꯦ ꯑꯣꯖꯥ ꯒꯧꯔꯕꯤꯗꯨꯅ ꯃꯥꯡ ꯊꯥꯔꯒ ꯄꯨꯡ ꯌꯩꯗꯨꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯆꯥꯂꯤ ꯁꯥꯕ ꯍꯧꯔꯛꯂꯦ ꯏꯁꯩ ꯀꯥꯁꯨ ꯁꯛꯍꯜꯂꯤ ꯑꯣꯖꯥ ꯅꯥꯏꯅ ꯇꯝꯂꯕꯅꯤꯅ ꯏꯁꯩ ꯐꯖꯅ ꯁꯛꯄ ꯌꯥꯎꯏ ꯕꯂꯥꯁꯨ ꯅꯥꯏꯇꯣꯝ ꯏꯁꯩ ꯁꯛꯇꯨꯅ ꯈꯨꯝꯂꯛꯏ ꯅꯍꯥꯟ ꯃꯈꯩ ꯑꯃꯨꯛꯇ ꯃꯥꯅ ꯏꯁꯩ ꯁꯛꯄ ꯇꯥꯔꯨꯗꯕꯅ ꯕ꯭ꯔꯤꯟꯗꯥꯗꯣ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯈꯣꯜꯗꯨꯗ ꯄꯦꯜꯂꯨꯔ ꯃꯥꯜꯂꯦ 10 ꯆꯠꯄꯤ ꯄꯔꯦꯡꯗꯣ ꯃꯟꯗꯞ ꯃꯌꯥꯏꯗ ꯆꯪꯂꯒ ꯕꯂꯥꯒꯤ ꯉꯛꯁꯝꯗ ꯎꯞꯄꯤꯔꯨꯔꯦ ꯃꯗꯨ ꯎꯕꯗꯒꯤ ꯃꯥꯒꯤ ꯃꯤ ꯈꯜꯂꯒ ꯄꯩꯁꯥ ꯊꯥꯕ ꯍꯧꯅꯔꯛꯂꯦ ꯒꯤꯔꯤꯙꯥꯔꯤꯒꯤ ꯃꯄꯨꯛꯅꯤꯡ ꯄꯦꯜꯂꯨꯔ ꯃꯥꯜꯂꯦ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯆꯥꯂꯤ ꯁꯥꯔꯤꯕꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯣ ꯈꯨꯗꯩ ꯑꯃꯃꯝ ꯂꯨꯄꯥ 10 ꯆꯠꯄꯤ ꯑꯃꯃꯝ ꯊꯥꯏ ꯆꯥꯂꯤ ꯁꯥꯕ ꯂꯣꯏꯔꯒ ꯑꯊꯦꯡꯕꯗ ꯑꯥꯔꯇꯤ ꯀꯠꯂꯒ ꯂꯥꯏꯒꯤ ꯊꯧꯔꯝ ꯂꯣꯏꯁꯤꯜꯂꯤ ꯒꯤꯔꯤꯙꯥꯔꯤꯅ ꯑꯣꯖꯥꯁꯤꯡꯒꯤ ꯄꯨꯖꯥꯔꯤꯒꯤ ꯗꯈꯤꯅꯥ ꯂꯣꯏꯅ ꯇꯧꯕ ꯂꯣꯏꯔꯦ ꯄꯣꯠ ꯆꯩ ꯋꯥꯏꯔꯨꯕ ꯃꯌꯥꯝꯒꯤ ꯄꯤꯅꯅꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯂꯣꯏꯅ ꯁꯤꯟꯅꯔꯝꯂꯒ ꯃꯈꯣꯏ ꯏꯃꯨꯡꯗꯨꯒꯤ ꯃꯤ ꯄꯨꯟꯅ ꯃꯟꯗꯤꯔꯗꯒꯤ ꯍꯜꯂꯛꯈꯤ 3th ꯁꯨꯕ ꯄꯟꯗꯨ
Nongma Brindaga Guwahatiga Manipuri Bastida Unakhibi Mamanabi Ranjita Tha ahumgi matungda Manipurda thoraki. Manipur yauraba matung nonganbagi ayukta ma matomta gari macha ama tonglaga Brinda khogi yumda lai. Sambalga landoniga chu mangol famduna lairami. Sambal khabar ama paduna lai. Ranjita ubada landonina Hanima Bema Ranjita natro. Ranjita na khumi mani ima Sambal su yankhalai. Icha lakliba kakhalao nangi PhD tauri habadudi loisilabra ichabo Ranjitana submit tauramlaga thukjarakpane pabung Landonina harai phareda ichabu sumna lakbro kari paw leibage isa uraga nangi marupto ningsingda ine wahaidu haramlaga Landoni mamitagi mapi chaithoi Ranjitana makhatana harai Imaga pabunga punna lebiramba yamna phare ai Brindagi paw ama tamjage lakpane ha isa leirabro kadaida nanga thengnabra Landoni yamna pakhatna tanhang hek hangjili Sambalna harai tapthakho mama singatkinu ichagi pawse amukta munna takisi Makha tamutage Sambalgi imungdadi Brinda sikrabagum leirurabana paw amata takidaba kuirabane aduna mama kobonina Landonina matagi maming palakpada khangningbana ngaujaribani Ranjitana marik chungna Brindagi maramda mana Guwahatida ukhiba amadi thengnakiba pumba amata pisadana tammi pawdo tabada mama mapa animak nungai mankhiduna kappi Ranjitana Brindagi maming Brindadagi anasi onkhre aduga mahaku Ranjita khangsinadabagi maong amasu ulakhi habadu tabada Sambal amadi Landoni thamoi sokna kapki adu matagi paw purakpagi nungaibaduna Ranjitabu haurabusu hautrabusu chak tara ama chaminasi haidna Landonina khamne Sambalna kaithelri nga leiruduna ayuki tara ado Ranjitaga loinana chaminare chak charaba matungda Ranjita amuk mayumda hankhre pawduna Sambal amadi Landoni anibu tumba chaba yadana wahalle yamna thuna suti lauraga matai manaw punna Guwahati chatpa haina lepnare Nimit humni leiraga aeroplane tongduna makoi ani Guwahatida laki ayuki pung 12:30 Guwahati airport ta thungle airport ta taxi ama pharaga amuk lakona Paltan Bazar yore mafamduda hotel Mayurda room ama laure makoigi yarakpa bag nung hotel da thamlaga macha thiba thurai matamdo nungthilgi pung anirom tare ihan hana Manipuri basti da lai mafamduda hangbadadi Brinda amadi Romangi langla langju amata phangba ngamdre meitai taba lam anauba leibra hangbada Beltolada meitai lekai ama nauna semba hauribani haiba tare Taxi wairaga Beltola tana amuk lagle Beltolada mitei imung kharada changduna hangwada Geidarigi yumda leiba Romenga Anandiga thoidana oiragani haina taglakpa yaure magi chumthu haiba matamdo laklamale Sambalga Landoniga tonglakpa taxi do Giridari thongal mapada he khamlare Sambalga Landoniga tungthamangtha yumduda changlai kana leibage yinglapada yumgi ahal loyonga hek thingnare ahalduda wari wakhung sing hangba horakpada chumi ibungo Mangolda lengkhani ahanduna harakpani makoi ani Mangolda kakhalai Indira fi sarambadagi nangsilaktuna mino anidubu imungi waiting room da pusilaga famhalli imungi ahal noyonsu Manipuri paw khangduna imungda changlaga phamnare Indira chalonba taksilromda changkhri noyonga Sambalga Manipurgi hojiki maramda wari khara sane Indira chalonba loiduna cha puthoklaga yeli noyon na matang chana Sambal amani Landoni da Romenga Anandi yumsida ahanba thunglabadagina hojik phawgi matangno marik chumda tammi makoi ani karigumba matamda saunaba khana sainaba amatta yauduna yam nungsinana leiri tammi Sambal amadi Landoni ahandigi pawdo taraga Romenga Brindaga matai manaw oina leramgani haina thajari Brinda school
ꯊꯥꯔꯛꯇꯨꯅ ꯃꯈꯣꯡꯅ ꯁ꯭ꯀꯨꯜꯗꯒꯤ ꯄꯨꯡ 3:30ꯒꯤ ꯑꯗꯨꯋꯥꯏꯗ ꯍꯜꯂꯛꯏ꯫ ꯃꯇꯝꯗꯣ ꯏꯟꯗꯤꯔꯥ ꯑꯍꯜꯁꯤꯡꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯃꯄꯥꯟꯗ ꯇꯥꯔꯝꯕꯗꯒꯤ ꯁꯪꯒꯣꯏꯔꯣꯝꯗ ꯂꯥꯛꯏ꯫ ꯑꯅꯟꯗꯤ ꯎꯕꯗ ꯏꯟꯗꯤꯔꯥꯅ ꯀꯧꯔꯛꯏ, "ꯑꯅꯟꯗꯤ, ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣ? ꯅꯪꯕꯨ ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛꯈꯣ." ꯕ꯭ꯔꯤꯟꯗꯥꯅ, "ꯌꯥꯅꯤ ꯏꯗꯣꯝꯆꯥ, ꯑꯩ ꯐꯤ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯆꯔꯛꯈꯤꯒꯦ." ꯏꯟꯗꯤꯔꯥꯅ ꯍꯥꯏ, "ꯅꯪꯕꯨ ꯅꯐꯤ ꯍꯣꯡꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯥꯛꯈꯣꯅꯦ꯫ ꯃꯕꯨꯛꯇ ꯀꯔꯤ ꯑꯔꯨꯕ ꯊꯕꯛ ꯂꯩꯕꯒꯤꯅꯣ ꯈꯟꯖꯔꯨꯏ." ꯏꯟꯗꯤꯔꯥꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯏꯃꯨꯡ ꯑꯆꯧꯕꯗ ꯑꯃꯨꯛꯇ ꯆꯪꯂꯛꯎ, ꯅꯪꯕꯨ ꯎꯅꯕ ꯃꯤ ꯂꯥꯛꯄꯅꯦ." ꯕ꯭ꯔꯤꯟꯗꯥ ꯗꯥꯔꯤ ꯃꯈꯥꯗ ꯃꯥꯒꯤ ꯁꯦꯟꯗꯜꯗꯣ ꯊꯝꯂꯒ ꯃꯥꯡꯒꯣꯜ ꯀꯥꯒꯦ ꯇꯧꯏ꯫ ꯃꯥꯅ ꯁꯦꯟꯗꯜ ꯊꯝꯒꯦ ꯇꯧꯕꯗ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯈꯣꯡꯎꯞꯀ ꯁꯦꯟꯗꯜꯒ ꯖꯨꯔꯥ ꯑꯅꯤ ꯎꯕꯗꯨꯗ ꯀꯔꯤꯅꯣꯃ ꯈꯜꯂꯛꯏ꯫ ꯆꯤꯡꯅꯔꯞ ꯇꯧꯅ ꯗꯥꯔꯤꯗ ꯀꯥꯈꯠꯂꯒ ꯀꯥꯗꯨ ꯇꯝꯅ ꯆꯪꯈꯤ꯫ ꯃꯐꯝꯗꯨꯗ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯃꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯥꯕꯨꯡ ꯑꯅꯤꯃꯛ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯣ ꯎꯕꯗ ꯕ꯭ꯔꯤꯟꯗꯥ ꯊꯕꯥꯛꯀꯤ ꯃꯤꯍꯨꯟꯗꯣ ꯗꯪ ꯗꯪ ꯆꯣꯡꯏ, ꯁꯥꯗꯧ ꯊꯣꯡꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯈꯪꯍꯧꯗꯅ ꯆꯦꯟꯁꯤꯜꯂꯒ ꯃꯃꯥꯕꯨ ꯀꯣꯜꯂꯒ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯀꯞꯂꯨꯔꯦ꯫ ꯃꯃꯥ ꯃꯆꯥ ꯉꯥꯏꯍꯥꯛ ꯀꯞꯃꯤꯟꯅꯩ꯫ ꯃꯗꯨꯒꯤ ꯃꯇꯧ ꯌꯦꯡꯅꯤꯡꯗꯨꯅ ꯃꯥꯒꯤ ꯇꯨꯡꯗ ꯂꯥꯛꯄ ꯏꯟꯗꯤꯔꯥ ꯊꯣꯡ ꯃꯅꯥꯛꯇ ꯃꯄꯤ ꯇꯥꯅ ꯀꯞꯄ ꯌꯥꯎꯏ꯫ ꯃꯃꯥꯅ ꯅꯨꯡꯁꯤꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯃꯈꯨꯠꯅ ꯅꯥꯜꯂꯒ, "ꯏꯆꯥꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯅꯦ? ꯑꯁꯨꯛ ꯀꯨꯏꯅ ꯊꯥ 6 ꯃꯥꯕꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯨꯕꯗꯣ ꯃꯤꯠꯃꯥꯡꯗ ꯍꯤꯡꯅ ꯎꯕꯗ ꯀꯞꯂꯣꯏꯗꯕ ꯃꯃꯥ ꯂꯩꯕ ꯍꯧꯅꯗꯦ." ꯊꯝꯕꯥꯜ ꯃꯆꯥꯅꯨꯄꯤ ꯎꯕꯗ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯊꯤꯡꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯏꯄꯨ ꯅꯣꯌꯣꯟ ꯐꯥꯎꯕ ꯃꯃꯤꯠꯇꯒꯤ ꯄꯤ ꯇꯩꯊꯣꯛꯈꯤ꯫ ꯊꯝꯕꯥꯜꯅ ꯏꯄꯨꯒ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯃꯃꯥ ꯂꯟꯗꯣꯅꯤꯗ ꯕ꯭ꯔꯤꯟꯗꯥꯅ ꯏꯪꯒꯤꯠ ꯑꯃ ꯇꯧꯕꯗꯒꯤ ꯃꯃꯥ ꯃꯆꯥ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯃꯈꯣꯏꯅ ꯂꯩꯕ ꯁꯪꯒꯣꯏꯒꯤ ꯀꯥꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯃꯥ ꯃꯆꯥ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯂꯟꯗꯣꯅꯤꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯑꯅꯤꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯇꯟꯅ ꯖꯦꯜꯗꯒꯤ ꯑꯁꯦꯡꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯔꯇꯟꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯑꯩꯈꯣꯏꯒꯤꯗ ꯅꯣꯡꯃ ꯂꯥꯛꯈꯤ꯫ ꯅꯪꯒꯤ ꯅꯔꯥꯜ ꯂꯩꯔꯝꯗ꯭ꯔꯦ, ꯃꯈꯣꯏ ꯌꯥꯎꯔꯒ ꯅꯪꯕꯨ ꯐꯪꯅꯕ ꯊꯤꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯊꯑꯣꯏꯅ ꯇꯥꯗꯕꯗꯒꯤ ꯃꯇꯨꯡꯗ ꯏꯀꯥꯏꯔ ꯃꯥꯜꯂꯦ ꯃꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯔꯟꯖꯤꯇꯥꯅ ꯅꯍꯥꯟ ꯅꯪꯕꯨ ꯒꯨꯋꯥꯍꯥꯇꯤꯒꯤ ꯃꯅꯤꯄꯨꯔꯤ ꯕꯁꯇꯤꯗ ꯊꯦꯡꯅꯔꯝꯃꯤ ꯍꯥꯏꯕ ꯂꯥꯛꯈꯤ꯫ ꯄꯥꯎꯗꯣ ꯇꯥꯕꯗ ꯅꯪꯒꯤ ꯄꯥꯕꯨꯡꯒ ꯏꯃꯥꯒ ꯃꯐꯝꯁꯤ ꯇꯥꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯔꯤꯗꯤ ꯇꯧꯅꯤ, ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯦ꯫ ꯅꯪꯒꯤ ꯅꯄꯥꯕꯨꯡꯒ ꯏꯃꯥꯒ ꯀꯨꯞꯅ ꯇꯥꯟꯅꯕꯗ ꯅꯈꯣꯏ ꯑꯅꯤꯕꯨ ꯐꯪꯂꯕꯗꯤ ꯃꯅꯤꯄꯨꯔꯗ ꯄꯨꯔꯒ ꯂꯧꯈꯠꯄꯤꯔꯁꯤ ꯍꯥꯏꯅ ꯂꯦꯞꯂꯒ ꯂꯥꯛꯂꯕꯅꯦ꯫ ꯅꯪꯕꯨ ꯅꯁꯥꯗꯨꯕꯨ ꯊꯥ ꯀꯌꯥ ꯍꯥꯏꯔꯒꯦ ꯏꯕꯦꯝꯃ?" ꯕ꯭ꯔꯤꯟꯗꯥ ꯈꯨꯝꯒꯗꯕ ꯏꯀꯥꯏꯕꯒꯨꯝ ꯇꯧꯏ꯫ ꯃꯃꯥꯅ ꯃꯈꯥ ꯇꯥꯅ, "ꯍꯥꯏꯌꯨꯅꯦ, ꯅꯪꯕꯨ ꯊꯥ ꯀꯌꯥ ꯁꯨꯔꯕꯒꯦ?" ꯕ꯭ꯔꯤꯟꯗꯥꯅ ꯈꯨꯝꯂꯛꯏ, "ꯊꯥ 3 ꯁꯨꯔꯦ꯫ ꯑꯗꯣ ꯏꯃꯥꯒ ꯕꯕꯥꯒꯅ ꯈꯜꯂꯤꯕꯗꯣ ꯌꯥꯒꯗꯕ ꯃꯥꯟꯗꯦ." ꯃꯃꯥꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕ?" ꯕ꯭ꯔꯤꯟꯗꯥꯅ ꯈꯨꯝꯃꯤ, "ꯑꯩꯅ ꯃꯤꯔꯣꯜꯂꯤꯕ ꯑꯉꯥꯡꯁꯦ ꯇꯥꯔꯣꯃꯦꯟꯒꯤ ꯃꯆꯥ ꯅꯠꯇꯦ." ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯕ꯭ꯔꯤꯟꯗꯥ ꯍꯤꯛꯅ ꯍꯤꯛꯅ ꯌꯥꯝꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯊꯣꯔꯛꯂꯦ꯫ ꯂꯟꯗꯣꯅꯤ ꯌꯥꯝꯅ ꯉꯛꯄꯒꯨꯝ ꯇꯧꯅ, "ꯍꯥ? ꯏꯃꯥ, ꯃꯥꯒ ꯑꯩꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯔꯤꯁꯤꯗꯤ ꯃꯆꯤꯟ ꯃꯧꯄꯥꯒꯤ ꯃꯔꯤꯅꯦ." ꯂꯟꯗꯣꯅꯤꯅ ꯍꯥꯏ, "ꯏꯁ!" ꯕ꯭ꯔꯤꯟꯗꯥ ꯃꯈꯥ ꯇꯥꯅ, "ꯏꯃꯨꯡꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯤꯅꯗꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯃꯇꯩ ꯃꯅꯥꯎꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯆꯦꯜꯂꯤꯕ ꯏꯆꯦꯜ ꯑꯁꯤꯗꯤ ꯃꯗꯨꯒꯤ ꯃꯔꯤꯗꯣ ꯀꯔꯤꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ." ꯃꯆꯥꯒꯤ ꯋꯥꯉꯥꯡꯗꯣ ꯇꯥꯔꯨꯔꯒ ꯃꯃꯥꯗꯣ ꯕꯨꯙꯤ ꯃꯝꯕꯒꯨꯝ ꯇꯧꯔꯦ꯫ ꯃꯔꯨ ꯂꯨꯞꯊꯔꯒ ꯌꯥꯝꯅ ꯋꯥꯕꯒꯤ ꯁꯛꯐꯝ ꯑꯃ ꯎꯕꯒꯨꯝ ꯇꯧꯏ꯫ ꯃꯄꯨꯛꯇ ꯈꯜꯂꯤ, ꯂꯩꯃꯤꯟꯅꯕꯅ ꯃꯇꯩ ꯃꯅꯥꯎꯒꯨꯝ ꯂꯩꯃꯤꯟꯅꯔꯒ ꯋꯥꯈꯜꯅ ꯃꯆꯤꯟ ꯃꯧꯄꯥꯒꯤ ꯋꯥꯈꯜ꯫ ꯔꯣꯃꯦꯟꯅ ꯃꯆꯥꯅꯨꯄꯤꯕꯨ ꯔꯇꯟꯗ ꯂꯨꯍꯣꯡꯂꯨꯔꯦ, ꯔꯇꯟꯒ ꯅꯛꯅꯔꯨꯔꯦ ꯍꯥꯏꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯃꯥꯕు ꯊꯤꯅ ꯉꯥꯡꯅꯕꯤꯈ꯭ꯔꯦ, ꯃꯗꯨꯗ ꯔꯣꯃꯦꯟꯅ ꯕ꯭ꯔꯤꯟꯗꯥꯕꯨ ꯌꯥꯝꯅ ꯍꯪꯒꯣꯏꯅ ꯇꯨꯀꯠꯆꯅ ꯈꯟꯕꯒꯤ ꯋꯥꯔꯥ? ꯑꯗꯨ ꯑꯣꯏꯔꯒ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯅ ꯕ꯭ꯔꯤꯟꯗꯥꯕꯨ ꯄꯨꯔꯒ ꯃꯐꯝꯁꯤꯗ ꯂꯣꯠꯇꯨꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯤꯕ? ꯃꯥꯒꯤ ꯋꯥꯈꯜꯁꯤꯕꯨ ꯀꯔꯤ ꯋꯥꯈꯜꯅꯣ? ꯇꯧꯕꯒꯤꯗꯤ ꯃꯥꯅ ꯕ꯭ꯔꯤꯟꯗꯥꯕꯨ ꯄꯨꯗꯨꯅ ꯆꯠꯂꯝꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯉꯁꯤ ꯑꯩꯅ ꯎꯕ ꯐꯪꯂꯤꯕꯁꯦ ꯐꯪꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯃꯥꯒꯤ ꯑꯁꯨꯛ ꯐꯖꯕ, ꯑꯁꯨꯛ ꯋꯥꯡꯕ ꯋꯥꯈꯜꯁꯤꯗꯤ ꯅꯨꯄꯥ ꯑꯇꯩꯗꯕꯨ ꯂꯩꯔꯝꯒꯗ꯭ꯔꯥ? ꯗꯣꯛꯇꯔꯗ ꯂꯩꯕ ꯑꯍꯤꯡꯗꯨꯗꯁꯨ ꯃꯥꯗꯤ ꯌꯥꯝꯅ ꯋꯥꯖꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯅꯗꯤ ꯀꯌꯥꯗ ꯂꯥꯟꯅ ꯎꯔꯨꯔꯕ? ꯄꯥꯎꯁꯤꯕꯨ ꯇꯥꯔꯨꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯗꯤ ꯔꯣꯃꯦꯟꯕꯨ ꯂꯥꯟꯅ ꯎꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯤꯑꯣꯏꯕꯅ ꯇꯥꯟꯕ ꯐꯪꯂꯔꯣꯏꯗꯕ ꯋꯥꯈꯜ ꯆꯦꯟꯕ ꯑꯇꯥꯡꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯂꯕ
ꯃꯃꯥꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯑꯗꯨꯗꯤ ꯅꯪꯒꯤ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯅꯪꯕꯨ ꯑꯋꯨꯡ ꯑꯋꯨꯟ ꯇꯝꯗꯨꯅ ꯂꯧꯈꯠꯄꯤꯔꯒꯦ ꯈꯜꯂꯤꯕꯁꯤꯗꯤ ꯑꯔꯦꯝꯕꯗ ꯇꯥꯔꯦꯅꯦ꯫ ꯍꯧꯖꯤꯛꯄꯨ ꯅꯪꯕꯨ ꯀꯔꯝꯅ ꯖꯦꯜꯗ ꯂꯩꯔꯤꯕ ꯔꯇꯟꯒꯤ ꯃꯃꯥ ꯃꯄꯥꯗ ꯆꯠꯂꯒ ꯑꯃꯨꯛ ꯂꯧꯁꯤꯟꯕꯤꯔꯣ ꯍꯥꯏꯔꯨꯒꯗꯧꯔꯤꯕ? ꯏꯁ, ꯂꯨꯈ꯭ꯔꯦꯗ ꯇꯧꯔꯤꯁꯤꯗꯤ"꯫ ꯕ꯭ꯔꯤꯟꯗꯥꯅ ꯍꯥꯏꯔꯛꯏ, "ꯑꯗꯣ ꯏꯃꯥ, ꯑꯩꯗꯤ ꯄꯨꯟꯁꯤꯁꯤꯗ ꯇꯥꯔꯣꯃꯦꯟꯕꯨ ꯊꯥꯗꯣꯛꯄꯗꯤ ꯉꯝꯒꯗꯕ ꯁꯨꯛꯃꯥꯟ ꯃꯥꯟꯗꯦ꯫ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯇꯨꯅ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯅꯆꯥꯅ ꯃꯄꯣꯛ ꯀꯌꯥꯗꯁꯨ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯂꯃꯟꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯕ꯭ꯔꯤꯟꯗꯥ ꯑꯃꯨꯛꯁꯨ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯆꯩ꯫ ꯃꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝꯕꯥꯟꯁꯤꯕꯨ ꯀꯔꯝꯕ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯔꯤꯅꯣ ꯍꯥꯏꯕꯅꯦ"꯫ ꯕ꯭ꯔꯤꯟꯗꯥ: "ꯏꯃꯥ, ꯑꯩꯁꯨ ꯚꯥꯞ ꯇꯥꯗꯦ꯫ ꯃꯥꯅ ꯑꯩꯒꯤ ꯀꯔꯤꯒꯨꯝꯕ ꯑꯋꯥꯠꯄ ꯑꯃ ꯐꯥꯎꯕ ꯂꯩꯍꯟꯗꯦ꯫ ꯁꯦꯠꯅ ꯏꯟꯅꯕ ꯐꯤꯔꯣꯜ, ꯆꯥꯅꯅꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯣꯏꯅ ꯑꯃꯠꯇ ꯋꯥꯠꯇꯅ ꯂꯩꯕꯤ꯫ ꯗꯣꯛꯇꯔꯗꯁꯨ ꯃꯔꯛ ꯃꯔꯛꯇ ꯄꯨꯔꯒ ꯇꯥꯟꯅꯕ ꯆꯠꯂꯤ"꯫ ꯃꯃꯥꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯕꯨ ꯅꯪꯕꯨ ꯍꯧꯖꯤꯛꯄꯨ ꯃꯅꯤꯄꯨꯔꯗ ꯆꯠꯂꯒ ꯔꯇꯟꯈꯣꯏꯒꯤ ꯌꯨꯝꯗ ꯊꯤꯜꯂꯨꯔꯕꯁꯨ ꯃꯈꯣꯏꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ꯫ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯩꯔꯕꯁꯨ ꯂꯩꯀꯥꯏ ꯃꯤꯅꯣꯛ ꯆꯪꯂꯛꯀꯅꯤ꯫ ꯔꯣꯃꯦꯟꯒ ꯄꯨꯟꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕ ꯇꯥꯔꯕꯁꯨ ꯃꯥꯒꯤ ꯋꯥꯈꯜꯅ ꯅꯪꯕꯨ ꯃꯆꯜꯒꯨꯝꯅ ꯈꯜꯂꯤꯕꯅꯤꯅ ꯅꯪꯅ ꯃꯉꯣꯟꯗ ꯀꯔꯝꯕ ꯋꯥꯍꯩꯅ ꯅꯪꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯈꯟꯕꯤꯌꯨ ꯍꯥꯏꯒꯗꯧꯔꯤꯕ? ꯑꯣꯟꯊꯣꯛꯅ ꯂꯨꯈ꯭ꯔꯦꯗ"꯫ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯔꯣꯃꯦꯟꯁꯨ ꯍꯜꯂꯛꯂꯦ꯫ ꯃꯇꯝꯗꯣ ꯄꯨꯡ 5 ꯇꯥꯔꯦ꯫ ꯔꯣꯃꯦꯟ ꯄꯥꯎ ꯍꯥꯟꯅ ꯈꯪꯕ ꯅꯠꯇꯕꯅꯤꯅ ꯏꯃꯨꯡꯗ ꯃꯍꯧꯁꯥꯒꯤ ꯃꯇꯧꯗ ꯒ꯭ꯔꯣꯡ ꯆꯪꯂꯛꯏ꯫ ꯕ꯭ꯔꯤꯟꯗꯥꯒ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯎꯕꯗ ꯔꯣꯃꯦꯟ ꯏꯉꯛ ꯉꯛꯏ꯫ ꯅꯟꯗꯣꯅꯤꯕꯨ ꯎꯕꯗ ꯆꯪꯁꯤꯟꯗꯨꯅ "ꯏꯃꯥ" ꯍꯥꯏꯅ ꯅꯣꯟꯊꯗꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯔꯣꯃꯦꯟ ꯍꯥꯟꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯅꯟꯗꯣꯅꯤꯅ "ꯏꯅꯦ" ꯍꯥꯏꯅ ꯀꯧꯔꯝꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯃꯤꯡꯒꯧꯒꯤ ꯊꯩꯗꯣꯛ ꯊꯩꯖꯤꯟꯗꯨꯗꯤ ꯔꯣꯃꯦꯟ ꯐꯅ ꯍꯩꯕꯒꯨm ꯇꯧꯔꯦ꯫ ꯃꯥꯅ ꯕ꯭ꯔꯤꯟꯗꯥꯒꯤ ꯃꯃꯥꯗ ꯎꯠꯂꯤꯕ ꯕꯦꯕꯥꯔꯗꯨ ꯎꯕꯗ ꯕ꯭ꯔꯤꯟꯗꯥꯁꯨ ꯃꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯖꯕꯒꯨꯝ ꯍꯔꯥꯎꯖꯕꯒꯨꯝ ꯃꯣꯜ ꯃꯣꯜ ꯈꯟꯖꯩ꯫ ꯃꯃꯥ ꯂꯟꯗꯣꯅꯤꯒꯤ ꯋꯥꯈꯜꯗꯁꯨ ꯃꯆꯥꯅꯨꯄꯤꯅ ꯐꯥꯎꯔꯤꯕ ꯋꯥꯈꯜꯗꯨꯃꯛ ꯐꯥꯎꯕꯒꯨꯝ ꯇꯧꯏ꯫ ꯔꯣꯃꯦꯟꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯀꯝꯗꯧꯅ ꯀꯅꯥꯒ ꯃꯐꯝꯁꯤꯗ"꯫ ꯃꯃꯥꯅ ꯈꯨꯝꯃꯤ, "ꯅꯈꯣꯏꯒꯤ ꯄꯥꯕꯨꯡꯒ ꯂꯥꯛꯄꯅꯤ"꯫ ꯔꯣꯃꯦꯟꯅ: "ꯄꯥꯕꯨꯡꯗꯤ"꯫ ꯅꯟꯗꯣꯅꯤꯅ ꯍꯥꯏꯔꯛꯏ, "ꯑꯁꯣꯝꯒꯤ ꯏꯃꯨꯡꯗ ꯑꯍꯜꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯤ"꯫ ꯔꯣꯃꯦꯟ ꯌꯥꯝꯅ ꯊꯨꯅ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯏꯃꯨꯡ ꯑꯆꯧꯕꯗ ꯆꯪꯗꯨꯅ ꯊꯝꯕꯥꯜ ꯎꯅꯔꯨꯔꯦ꯫ ꯊꯝꯕꯥꯜꯒꯤ ꯃꯈꯣꯡꯗ ꯅꯣꯟꯊꯗꯨꯅ "ꯄꯥꯕꯨꯡ" ꯍꯥꯏꯅ ꯚꯛꯇꯤ ꯀꯜꯂꯤ꯫ ꯅꯣꯌꯣꯟꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯏꯁꯨ ꯑꯅꯤꯁꯦ ꯃꯔꯝ ꯃꯣꯛꯏ, ꯍꯧꯅ ꯂꯣꯟꯆꯠ ꯁꯨꯅ ꯈꯪꯏ, ꯑꯅꯤꯃꯛ ꯑꯃꯠꯇ ꯂꯦꯝꯅ ꯃꯥꯡꯂꯣꯏ"꯫ ꯑꯁꯤ ꯍꯥꯏꯅ ꯊꯧꯒꯠꯄꯤ꯫ ꯔꯣꯃꯦꯟꯅ ꯍꯥꯏꯔꯛꯏ, "ꯄꯥꯕꯨꯡ, ꯅꯆꯥ ꯑꯃꯨꯛꯇ ꯊꯣꯛꯆꯔꯨꯈꯤꯒꯦ"꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯕ꯭ꯔꯤꯟꯗꯥꯗ ꯑꯣꯟꯁꯤꯜꯂꯒ, "ꯏꯃꯥꯒ ꯄꯥꯕꯨꯡ ꯉꯁꯤ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩ ꯉꯥ ꯑꯃꯠꯇ ꯂꯩꯔꯨꯈꯤꯒꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯄꯤꯖꯅꯕ"꯫ ꯂꯟꯗꯣꯅꯤꯅ: "ꯑꯦ, ꯂꯩꯔꯨꯒꯅꯨ ꯌꯥꯔꯦ꯫ ꯏꯃꯥꯒ ꯅꯪꯒꯤ ꯄꯥꯕꯨꯡꯒꯗꯤ ꯍꯣꯇꯦꯜꯗ ꯄꯣꯠ ꯆꯩ ꯂꯣꯏꯅ ꯂꯩꯍꯧꯔꯤ꯫ ꯍꯣꯇꯦꯜꯗ ꯍꯜꯂꯒꯗꯕꯅꯤ"꯫ ꯔꯣꯃꯦꯟꯅ ꯍꯥꯏꯔꯛꯏ, "ꯌꯥꯗꯦ ꯏꯃꯥ, ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯛ ꯆꯔꯥ ꯑꯃꯗꯤ ꯆꯥꯕꯤꯈꯣ"꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯈꯥꯎ ꯑꯃ ꯄꯥꯏꯔꯒ ꯔꯣꯃꯦꯟ ꯊꯣꯛꯈ꯭ꯔꯦ꯫ ꯅꯟꯗꯣꯅꯤꯅ ꯍꯥꯏ, "ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ"꯫ ꯃꯥꯅꯗꯤ ꯕ꯭ꯔꯤꯟꯗꯥꯒ ꯃꯥꯒ ꯃꯇꯩ ꯃꯅꯥꯎꯒꯨꯝ ꯂꯩꯃꯤꯟꯅꯕꯒꯤ ꯃꯑꯣꯡꯗ ꯆꯞ ꯆꯥꯅ ꯎꯠꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯆꯥꯅꯨꯄꯤꯅꯗꯤ ꯃꯆꯤꯟ ꯃꯧꯄꯥꯒꯨꯝ ꯂꯣꯏꯅꯩ ꯍꯥꯏꯅ ꯇꯝꯃꯤ꯫ ꯅꯟꯗꯣꯅꯤꯁꯨ ꯃꯆꯥꯒꯤ ꯇꯨꯡꯒꯤ ꯈꯜꯂꯨꯕꯗ ꯃꯀꯣꯛꯄꯨ ꯉꯥꯎꯔꯦ꯫ ꯕ꯭ꯔꯤꯟꯗꯥꯗ ꯑꯣꯟꯁꯤꯜꯂꯒ, "ꯅꯪꯅ ꯍꯥꯏꯕꯒ ꯃꯥꯅ ꯎꯠꯂꯤꯕ ꯕꯦꯕꯥꯔ ꯑꯁꯤꯒ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯎꯏꯗ ꯏꯕꯦꯝꯃ"꯫ ꯕ꯭ꯔꯤꯟꯗꯥꯅ ꯍꯥꯏ, "ꯑꯗꯨꯅꯤ ꯏꯃꯥ, ꯃꯥꯒꯤ ꯇꯧꯊꯣꯔꯛꯄ ꯃꯇꯧꯁꯤꯗꯅꯤ ꯑꯩꯅ ꯇꯥꯔꯣꯃꯦꯟꯕꯨ ꯊꯥꯗꯣꯛꯄ ꯁꯨꯛꯉꯝ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯁꯦ꯫ ꯑꯩꯅ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜ, ꯐꯨꯔꯤꯠ ꯌꯥꯎꯅ ꯃꯥꯅ ꯂꯣꯏꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯂꯩꯕꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯃꯨꯛꯁꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗꯃꯇꯝ ꯈꯔ ꯂꯩꯔꯨꯔꯕꯅꯤ꯫ ꯃꯗꯨꯗꯁꯨ ꯑꯩꯅ ꯃꯥꯒꯤ ꯁꯦꯕꯥ tꯧꯕ ꯃꯇꯝꯗ ꯃꯥꯅꯗꯤ ꯑꯩꯕꯨ ꯃꯆꯜꯒꯨꯝꯅ ꯈꯟꯕꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯈꯤꯕ ꯎꯗꯦ꯫ ꯉꯁꯤ ꯐꯥꯎꯕꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯐꯃꯨꯡ ꯑꯃꯗ ꯄꯨꯟꯅ ꯑꯃꯨꯛꯇ ꯇꯨꯝꯃꯤꯟꯅꯗ꯭ꯔꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯕ꯭ꯔꯤꯟꯗꯥ ꯀꯞꯊꯣꯛꯂꯛꯂꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯄꯥꯕꯨꯡ ꯊꯝꯕꯥꯜ ꯀꯥꯗꯨꯗ ꯆꯪꯂꯛꯏ꯫ ꯊꯝꯕꯥꯜꯅ ꯍꯥꯏꯔꯛꯏ, "ꯏꯄꯥꯅ ꯏꯆꯥꯒꯤ ꯋꯥꯈꯜ ꯈꯪꯍꯧꯗꯕꯅ ꯃꯇꯝ ꯈꯔ ꯏꯆꯥ ꯑꯅꯤꯕꯨ ꯋꯥꯍꯜꯂꯨꯔꯦ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯃꯅꯤꯄꯨꯔꯗ ꯄꯨꯊꯣꯛꯂꯒ ꯔꯇꯟꯒꯤ ꯏꯃꯨꯡꯒꯤ ꯃꯃꯥꯡꯗ ꯑꯋꯨꯡ ꯑꯋꯨꯟ ꯇꯝꯗꯨꯅ ꯂꯧꯈꯠꯄꯤꯔꯒꯦ꯫ ꯊꯪꯅꯕ ꯔꯣꯃꯦꯟꯒꯤ ꯌꯨꯝꯗꯨꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯍꯟꯅ ꯌꯦꯡꯂꯗ꯭ꯔꯦ꯫ ꯑꯗꯨꯁꯨ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯟꯕ ꯇꯥꯔꯦꯗꯅ"꯫ ꯂꯟꯗꯣꯅꯤꯅ ꯍꯥꯏꯔꯛꯏ, "ꯃꯣꯏꯕꯥ, ꯃꯈꯣꯏ ꯑꯅꯤꯒꯤꯁꯦ ꯃꯅꯨꯡꯗ ꯋꯥ ꯑꯔꯨꯕ ꯑꯃ ꯂꯩꯔꯤꯅꯦ꯫
Sambal hari hꯧꯖꯤꯛꯄꯨ asuk nungairaba pungjasida karamba aruba wafamnone mama. Mamana khumi horen hotel yoraga kona tapna ngangnagadawba wanida. Adudi aikhoi amuk thengkini hotel da chatnaba tawrasidana. Brinda baba ga imaga chak pijani haiduna taromena nga leiba chatkiye. Nandonina nakhoi ani chajaroda adubu nangbu hꯧꯖꯤꯛ fawba Romen da taromen kauburabadi mina taraga phajaroine angawbisidi Sambalna phare leihoro namaga aigadi Paltan Bazargi Mayur Hotel da room number 77 da leibane Brinda phana kanna khamjabani adubu mamaga mapabungana makoigi leiriba ka machajuda lekchaduna leiba nungairodaba maongdu banara khangde hek mayadre Indira su sanglutuna imung achawbada pothanaba haijabani adubu Sambal Pol matungda chamarak leiri haramlaga auto risho ama tonglaga adumak chatre makoi chatkhaba matungda romen nga leiraga halai ahal anima amata leiramdre Brinda su isuk suktana kaptuna lermi romen su wakhal nungaite ma wa amata hanglamdana amuk thokre asomda nandonina